weekend roundup da mayambu taram okchari kasi ekoina weekend roundup da thamjari ba topic si political violence in Manipur hadak pakthokiba lising ani kunithoi gi Manipur mikhal sida miyamna koi gi paksana mafam kaya da hingsa gi thamdo wathoksin thokiba koi mayamna dum khangbire masi gi batang da khananaba koi online da nation biriba ikai khunjo tik charba SANALEIBAK Delhi ki editor HEMANTAKUMAR NINGOMBA koi taram okchari akoi da ahamda laksani ba yamo akoi gi topic sigi matungina yamong da ahamda laksani gi se hadaki election se sida akoi gi mamang da tokhiba election singda akoi na tajobu da akoi gi violence adumak theri adu hadaki sina khare heli haiba mayam gi oiba masi media da karida experts sing masi mot phungdokpi masi akoi gi yam akoi gi political violence in Manipur da akoi gi sumaina yamne hegalakpagi magi chapchaba maram se masi karawdigi kramaina political parties sing sina kari toba aduga voters singna kari khanba aduga masi power si shakti si paidbi ati haibigi struggle say sida akoi gi nomai kapsin ba adi yommai thaba mi hatba adi poll rigging toba would capture toba adi garang su ekoi karong da karida ekoi security forces na kap ga sikhibigi pau laikre masi mudang da yamu ahaba da hapita to thambio ekoi political violence Manipur da hengalakpus ekoi gi India gi democracy da sagi magi politics na ma lairisi kari maram gi damakta miyam na politics tawrino na haibase ekoi hana mai na sal politics si ekoi leipak sigi or na Leipak sigi miyam sigi sem gadori bani yaipat horang mayam pahek gadori bani thosil semba kangbu oira kadoi ni habagi magi machatche masi mangre kanda karumda laki har kanda masi myoi kharagi nungai yaipana ba adagi kangbu kharagi mifatta haitare ko mifatta kharagi chandan lambi romda puba yarana bagi adugumba mayon amada sangshalakpadagi sugumba हिंसा की थोदोक क्राइम की थोदोक मयाम सिंगसी आई थोरकपने न लवे हानदी अखोगी इंडियन कॉन्स्टिट्यूशन की मखादा पीरिबा मागी मैंडेट से करिनो हाय कांदा मियामना सही मंगा सिगी मनुंगसिदा नंगी मतिक चावा नंगना पांबा नंगना फैना खनबा म्यूटू म खनजौना हायबनेबको अदु नंगना करिमत कीगनु अकी तुजुंगबा यावदना नंगना भोट थादजौ अदुगा नाहाकी लुसिंगबा नाहाकी के म्यूटू खलु aduga assembly da thau law seba yaholu leipak seba yaholu phnai seba yaholu na thau na constitution na high be one aduga hojik tok thore isina aduga hum natre masagi law seba yawbodo akogi karamba mina yawgadabno haiba nataba aina soidana yawgani sine aina soidana yawda yade aina soidana oigani mla oigani kano oinna mo hona bada pambai mayam se hanadi democratic oiba pambai mayam haram bane kari haganda magi thosil mayam mana semjaba thosil mayam mana ngang thorak pasak thorak pa magi thabak mayam mana tawgiba social work mayam do aduda yumpham oiraga mayam na lepsagadaba do haujigna madu ehinde karaida sakre haganda money ne muscle power ne karigumba mahum khradana kadore money power sinrakpa karigumba khradana muscle power sinrakpa aduga karim mahum khradana ani maksi tuna sinarakpane bako akoina nawai haramba akogi bihar di gundagi leibakni rajni gana haramba then UPD da main tawi haramba or na tagana kitang naksala harkanda singda pangtok mikhal sidi mikhal nate selection ni haido Manipur pak sanna sadorokli one aduna political violence ka main tawi harkanda ngasagi miyam sida मियामगी राइट से मतनब होनरकपने अदुगा मखोई मतिक मंगाल दो फुदोकनरगा मोइना ngमनब होनरकपदगी पॉलिटिकल वायलेंस से थोरकपने मसी क्वाइदगी तहैदबा लिचत अमनेबा मसीनानिको मसीगी सिस्टम से सुम चथरतारगदी अखोगी मणिपुर से अदुम अखोई चाखतपदी ओइरोय अमांगबा लंबी नतना करीमता लेरोयना आई अहानबगी ओइना थमजै aduga yang akhoi Manipur ki election sida akhoi gi mikhal ga mari leina ba akhoi gi thokwa thok akhoi gi hat ba mi hat ba yomai tha ba
ꯕꯣꯝ ꯊꯝꯃꯝꯕ ꯑꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕ ꯌꯨꯝ ꯊꯨꯒꯥꯏꯕ ꯑꯗꯒꯤ ꯀꯥꯔ ꯒꯥꯔꯤꯅꯆꯤꯡꯕ ꯊꯨꯒꯥꯏꯕ ꯃꯥꯡ ꯊꯥꯟꯕ ꯍꯥꯏꯔꯤꯕ ꯃꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯃꯥꯒꯤ ꯔꯥꯏꯕꯦꯜꯁꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯏꯂꯦꯛꯁꯟꯗꯤ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯐꯦꯁ ꯑꯅꯤ ꯊꯣꯛꯅ ꯑꯗ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯅ ꯈꯪꯖꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯂꯧꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯕ ꯄꯥꯝꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯅ ꯆꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯒꯤ ꯇꯝꯄꯥꯛꯇꯁꯨ ꯑꯗꯨꯃꯥꯏꯅ ꯃꯃꯤ ꯇꯥꯔꯝꯕꯒꯨꯝꯕ ꯇꯧꯏ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯑꯗꯨꯃꯥꯏꯅ ꯃꯗꯨ ꯎꯗꯦꯅ ꯑꯩꯈꯣꯏ ꯂꯧꯖꯩ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯁꯤꯅ ꯑꯗꯨꯝ ꯆꯠꯊꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯈꯣꯏ ꯎꯖꯩ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯔꯨꯂꯤꯡ ꯕꯤ ꯖꯦ ꯄꯤꯅ ꯑꯩꯈꯣꯏ ꯉꯁꯤꯗꯁꯨ ꯑꯩꯈꯣꯏ ꯔꯦꯂꯤ ꯑꯃ ꯀꯩꯅꯣꯗ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥꯗ ꯑꯆꯧꯕ ꯔꯦꯂꯤ ꯑꯃ ꯃꯤꯌꯥꯝꯒꯤ ꯆꯠꯂꯦ ꯑꯗꯣ ꯃꯁꯤ ꯑꯥꯏ ꯑꯦꯟ ꯁꯤ ꯀꯦꯟꯗꯤꯗꯦꯠꯀꯤ ꯑꯦꯖꯦꯟꯁꯤꯡ ꯆꯪꯍꯟꯗꯦ ꯑꯗꯨꯒ ꯕꯤ ꯖꯦ ꯄꯤꯒꯤ ꯃꯤ ꯑꯅꯤ ꯋꯥꯀꯔ ꯑꯅꯤ ꯃꯣꯏ ꯆꯪꯉꯛꯑꯒ ꯄꯣꯜ ꯔꯤꯒꯤꯡ ꯇꯧꯏ ꯍꯥꯏꯕꯒꯤ ꯑꯦꯂꯤꯒꯦꯁꯟꯁꯤ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯦꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐꯣꯡꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯚꯣꯠꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥꯒꯤ ꯃꯈꯣꯏꯒꯤ ꯄꯣꯂꯤꯡ ꯅꯝꯕꯔ 9ꯗꯒꯤ 17 ꯐꯥꯎꯁꯤ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯜ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯗꯤꯃꯥꯟ ꯑꯃ ꯌꯥꯝ ꯀꯟꯅ ꯇꯧꯔꯤ ꯃꯁꯤ ꯔꯤꯄꯣꯜꯁꯤ ꯈꯔ ꯂꯥꯛꯈꯤꯕꯁꯨ ꯌꯥꯏꯅ ꯑꯁꯥ ꯇꯧꯖꯔꯤ ꯍꯟꯗꯛꯀꯤ ꯁꯦꯀꯦꯟ ꯐꯦꯖꯀꯤ ꯃꯇꯨꯡꯁꯤ ꯑꯗꯨꯒ ꯃꯁꯤ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥꯒꯤꯗ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ 9ꯗꯒꯤ 17 ꯐꯥꯎꯕꯁꯤ ꯄꯣꯜ ꯔꯤꯒꯤꯡ ꯇꯧꯈꯤ ꯕꯤ ꯖꯦ ꯄꯤꯅ ꯅꯝꯗꯅ ꯑꯩꯈꯣꯏꯒꯤ ꯚꯣꯠꯁꯤ ꯊꯥꯗꯔꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯑꯄꯥꯝꯕ ꯀꯦꯟꯗꯤꯗꯦꯠꯇ ꯑꯩꯈꯣꯏ ꯚꯣꯠ ꯊꯥꯗꯍꯟꯈꯤꯗꯦ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯑꯦꯂꯤꯒꯦꯁꯟ ꯂꯩꯔꯦ ꯃꯁꯤ ꯃꯇꯥꯡꯁꯤ ꯑꯃꯨꯛ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤꯗ ꯑꯩꯈꯣꯏꯅ ꯎꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯈꯜꯒꯤ ꯀꯜꯆꯔꯁꯦ ꯃꯁꯤꯒꯤꯁꯤ ꯃꯑꯣꯡ ꯍꯣꯡꯗꯣꯛꯄ ꯈꯛꯇꯅꯤ ꯃꯁꯛꯇꯤ ꯆꯞ ꯃꯥꯟꯅꯩꯅ ꯑꯩꯈꯣꯏ ꯂꯧꯕ ꯑꯗꯨꯝ ꯌꯥꯏ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯁꯦ ꯁꯤꯗ ꯃꯐꯝ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯅꯥꯒꯥꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯑꯗꯨꯒ ꯀꯨꯀꯤ ꯑꯃꯁꯨꯡ ꯄꯥꯏꯇꯤꯁꯤꯡꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗꯅ ꯃꯤꯈꯜꯁꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯄꯥꯡꯊꯣꯛꯑꯒ ꯂꯥꯛꯈꯤꯒꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯑꯗꯨꯝ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯏꯅꯕ ꯑꯃ ꯂꯩꯗꯨꯅꯤ ꯅꯍꯥꯟꯋꯥꯏꯗꯒꯤ ꯆꯤꯡꯗꯗꯤ ꯃꯤꯈꯜ ꯇꯧꯗꯦ ꯁꯦꯂꯦꯛꯁꯟ ꯇꯧꯕꯅꯤꯅ ꯍꯥꯏ ꯀꯅꯥꯒꯤ ꯁꯦꯂꯦꯛꯁꯟꯅꯣ ꯍꯥꯏꯔꯀꯥꯟꯗ ꯏꯅꯦꯁꯟ ꯑꯥꯏ.ꯑꯦꯝꯅ ꯑꯄꯥꯝꯕ ꯃꯥꯅ ꯈꯟꯕ ꯃꯤꯗꯣ ꯃꯗꯨ ꯀꯥꯅꯅꯕ ꯃꯗꯨ ꯍꯣꯠꯅꯕꯅꯤ ꯃꯗꯨ ꯁꯦꯂꯦꯛꯁꯟꯅꯤ ꯏꯅꯦꯁꯟ ꯑꯥꯏ.ꯑꯦꯝꯒꯤ ꯁꯦꯂꯦꯛꯁꯟꯅꯤ ꯃꯗꯨ ꯊꯥꯒꯠꯂꯛꯀꯅꯤꯅ ꯍꯥꯏ ꯗꯦꯟ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯅꯥꯀꯟꯗꯅ ꯀꯨꯀꯤꯒꯤ ꯕ꯭ꯂꯣꯛ ꯄꯥꯏꯇꯤꯒꯤ ꯕ꯭ꯂꯣꯛꯇꯅ ꯃꯣꯏꯒꯤ ꯌꯨ.ꯖꯤꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯇꯧꯅꯔꯒ ꯂꯩꯔꯤꯕ ꯀꯥꯡꯕꯨꯗꯣ ꯃꯗꯨꯅ ꯇꯣꯡꯕ ꯃꯥꯏꯀꯩꯗ ꯑꯗꯨꯝ ꯂꯥꯛꯏ ꯃꯣꯏꯅ ꯑꯄꯥꯝꯕ ꯇꯧꯏꯅ ꯍꯥꯏ ꯃꯇꯝꯗꯨꯗꯗꯤ ꯃꯣꯏꯒꯤ ꯈꯨꯜꯗꯨꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯒꯤ ꯃꯥꯒꯤ ꯋꯥꯀꯠꯁꯤꯡꯁꯦ ꯌꯥꯝ ꯀꯟꯅ ꯎꯗꯦ ꯃꯔꯝꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤ ꯃꯄꯥꯡꯒꯜ ꯌꯥꯝ ꯁꯣꯠꯂꯝꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯆꯪꯕ ꯉꯝꯗꯕ ꯂꯥꯞꯅ ꯑꯩꯈꯣꯏꯅ ꯂꯩꯔꯒ ꯄꯥꯎꯒꯁꯤ ꯅꯤꯡꯄꯨꯡ ꯇꯥꯔꯒ ꯅꯠꯇ꯭ꯔꯒꯅ ꯀꯣꯟꯅ ꯃꯤꯈꯜꯁꯤ ꯂꯣꯏꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯈꯤ ꯀꯥꯏꯅ ꯇꯥꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯪꯕꯩ ꯋꯥꯅꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯇꯦꯂꯤꯀꯝꯃꯨꯅꯤꯀꯦꯁꯟ ꯌꯥꯝ ꯐꯔꯦ ꯗꯦꯟ ꯑꯗꯩ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤ ꯌꯥꯝ ꯃꯄꯥꯡꯒꯜ ꯀꯜꯂꯦꯕ ꯃꯄꯥꯡꯒꯜ ꯀꯟꯕꯅꯤꯅ ꯑꯩꯈꯣꯏ ꯂꯣꯏ ꯎꯔꯦ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯎꯕꯁꯤꯗ ꯑꯃꯨꯛ ꯊꯥꯏꯅꯒꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯍꯣꯡꯉꯛꯑꯦꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯁꯤꯃ ꯊꯝꯖꯔꯝꯒꯦꯕꯀꯣ ꯍꯥꯟꯅꯗꯤ ꯏꯅꯦꯁꯦꯟ ꯑꯥꯏ.ꯑꯦꯝꯁꯦ ꯑꯥꯏ.ꯑꯦꯝꯅ ꯇꯣꯡꯉꯝꯕꯁꯤ ꯀꯅꯥꯗ ꯇꯣꯡꯒꯦ ꯍꯥꯏ ꯀꯥꯟꯗ N.P.F ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯥꯒꯥ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ ꯍꯥꯏꯕꯁꯤꯗ ꯇꯣꯡꯉꯦꯕ ꯃꯁꯤ ꯃꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯩꯅꯣ ꯋꯤꯡꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯔꯝꯃꯦꯕꯀꯣ ꯑꯩꯈꯣꯏꯅ ꯂꯧꯏ ꯑꯗꯨꯒ ꯍꯟꯗꯛꯀꯤꯁꯤꯅ ꯃꯥꯏꯌꯣꯟ ꯑꯃꯗ ꯑꯃꯨꯛ ꯆꯠꯄꯩ ꯋꯥꯅꯦꯕꯀோ ꯃꯇꯝ ꯑꯃꯗꯅ ꯏꯅꯦꯁꯦꯟ ꯑꯥꯏ.ꯑꯦꯝꯅ ꯑꯩꯈꯣꯏꯒꯤ ꯕꯨꯠꯁꯤ ꯔꯦꯡꯀꯤꯡ ꯇꯧꯏ ꯅꯝꯗꯅ ꯚꯣꯠ ꯊꯥꯗꯩ ꯃꯣꯏꯅ ꯑꯄꯥꯝꯕ ꯃꯤ ꯀꯥꯅꯕꯒꯤꯗꯃꯛꯇ ꯍꯟꯗꯛꯀꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯆꯤꯡꯗ ꯇꯧꯔꯤꯁꯤꯕꯀꯣ ꯅꯥꯒꯥꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯇꯧꯔꯤꯁꯦ ꯕꯤ.ꯖꯦ.ꯄꯤꯒ ꯀꯣꯡꯒ꯭ꯔꯦꯁꯀꯅ ꯇꯧꯔꯛꯄꯩ ꯋꯥꯅꯦꯕ ꯑꯗꯨꯒ N.P.Fꯅ ꯁꯣꯟꯅ ꯂꯩꯍꯧꯕꯩ ꯋꯥꯅꯦꯕ ꯑꯩꯈꯣꯏꯅ ꯎꯗꯣꯏꯁꯦ N.P.F ꯀꯅꯥꯅꯣ ꯍꯥꯏ ꯀꯥꯟꯗ ꯏꯅꯦꯁꯦꯟ ꯑꯥꯏ.ꯑꯦꯝꯅ ꯕꯦꯛ ꯇꯧꯋꯦꯅ ꯍꯥꯏꯔꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯗꯣ ꯃꯗꯨꯒꯤ ꯑꯗꯨ ꯅꯠꯇꯕ ꯄꯥꯔꯇꯤ ꯍꯥꯏꯕꯗꯤ ꯊꯥꯏꯅꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯂꯩꯅꯔꯤꯕ ꯏꯆꯝ ꯆꯝꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯋꯥꯀꯔ ꯃꯌꯥꯝꯅ ꯗꯦꯟ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯋꯥꯀꯔ ꯃꯌꯥꯝꯅ ꯇꯧꯔꯛꯏ ꯍꯥꯏꯕ ꯄꯣꯠꯁꯤꯃ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗ ꯎꯕ ꯐꯪꯉꯤ ꯗꯦꯟ ꯃꯃꯥꯡꯗ ꯇꯧꯈꯤꯕꯒꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯂꯥꯛꯑꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯎꯔꯤꯁꯦ ꯑꯇꯩ ꯅꯠꯇꯦꯀꯣ ꯉꯁꯥꯏꯒꯤ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯍꯥꯏꯔꯤꯁꯤ ꯀꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯃꯥꯒꯤ ꯁꯨꯃꯥꯡꯗ ꯂꯩꯕ ꯃꯐꯝ ꯑꯃꯅꯦꯕ ꯗꯦꯟ ꯏꯝꯐꯥꯜꯗꯒꯤ ꯆꯠꯄꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯄꯨꯡꯈꯥꯏ ꯑꯃꯈꯛꯀꯤ ꯂꯝꯕꯤ ꯈꯛꯇꯅꯦꯕꯀꯣ ꯑꯦꯅꯤꯋꯦꯌꯔ ꯃꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄꯨꯂꯤꯁꯅ ꯌꯧꯕ ꯉꯝꯗꯕ ꯂꯩꯇꯦ ꯀꯃꯥꯟꯗꯣꯅ ꯌꯧꯕ ꯉꯝꯗꯕ ꯂꯩꯇꯦ ꯅꯍꯥꯔꯣꯜꯒꯤ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯌꯥꯕ ꯁꯤ ꯇꯧꯔꯤꯁꯤꯗ ꯍꯥꯟꯅ ꯇ꯭ꯔꯦꯟ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯅꯍꯥꯟꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯎꯔꯝꯗꯦꯀꯣ ꯃꯤꯈꯜꯁꯤꯗ ꯀꯥꯗ ꯌꯥꯗꯦ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃꯒꯤ ꯃꯣꯏꯁꯤ ꯇ꯭ꯔꯦꯟ ꯇꯧꯕꯒꯤ ꯈꯨꯗꯝ ꯑꯃ ꯎꯏꯌꯦꯕ ꯑꯩꯈꯣꯏꯅ
kamain torga board si ranking tawgadge board si ranking tawgadge habagi magi keno se list se hada kisi u fange ba hana well plan to fo kanda ai tawbane na ai lawe aduna kamain tore ha kanda ngasagi bakal anihum sine amana kamain tore ngasagi ahan bada toriba keno se mai mong sina karino ha kanda अखोई अतोपा पॉलिटिकल पार्टी की मीद वोट पीने न खंगबा लेकाई की वोट को बने लेकाई की मीना दी खंगिदना मसीदी कांग्रेस की मीद वोट पीगदब कांगबुनी न हाइबा मयाम सिंचे संहंदब सिंथोकपा एजेंट फमंदब तांथोकपा कमाय तोरगा मसल पावर सिनग तांथोकपा देन मनी पावर पीरगा थेमबा सिनेबा थेमबा सिदा अमसोंगु लाइको मदुदा पोलिंग पर्सनल ओरिबा मयाम सिंदो अदुगा पोलिंग दुबो ngamne na thariba security force singje masigi phurgaw sida ai sel sikhaga hapirang godo mal moisi yabai wani da mikhal pangthok jo param sumna ki tujungba yaudana bo thadalu miyam je phasana bo thadalu ne saliba security force singje masi adum yabai wani da kai no ganda ngasagi magi bo thada ba da sinthokpa agent lehendaba phamandaba phubi ba copy ba tawrisingje moina yaeba adaga presiding officer na yaaraga dike dore moigi phurgaw sida lupa la kaya ro ha pabra haibagi ai koi da sum ujita sum singner phoi wani ko por phoi wani ko si mamal lay atopa maiwon aman amu kamai tor ngasagi bo thadaba mayam se loina laani laga khut sida bo thadai haibagi marka se marksi amuba masu se sangba matungda ada electronic voting machine gi ma compartment ama lay na khajal laga kanam to ubiyadna leiba mapum do majuda moigi nupa ma agent ne khangde khulai pai mi ni khangdi ama tumin na phamma leine ko leira kanda mi sina magi khutse sangar kanda na hak vote hadar ro ina presiding officer number 1 sina polling officer number 1 sina mana haidoi ne hairaga ti launa pi ne ma na vote hadabi yare adu nang na salaga second khari man da changa thadaru doi ne ko ti lang pi kanda ada lummaga lei phammaga lei mi duna magi maut silaga namgi doi ne thadagi doi ne adugi poto akoi tapak ta tore si possible ado amadu kamai tore yada ya ponti yara sakre madi pilot ado ngang orga ma sai ja doi ba ado ngang orga ai pam de ya de la orga na mas awa ta doi ba pot ba sigi system si ba akoi ufon then atopa mafam ma ukra na muksu ko siga hafet mana ba mo ui maru na masi hangabok lomda ui na haina ri ko hangabok esomi ka suisida angasagi nungsidaba mi haitar ko pamdaba candidate se masi kogi kairona santhi se gumba amana wasit gumba amana fajana madu mapum mapadu khumjalledana khumjallaga moina thada aninge mi dugi mapumdo nambam du dang hangdo thamba sigi posima ekoi ufon madusu kamai torga thamino haitar gadi presiding officer dune aduga security force dune adu manaraga da moi masan jim manaraga da tawbogi film amane aduna ka si mataw si tawna bade di kamai tore hana aina ngasai na well plan tawi habadi kadore masagi wangjin ki pham se 9 dagi na 17 pausi BJP ki kamu na kanam changhande na hai khogi kari both thada basu changhande adagi di congress ki agent mayam su changhande ato party ki agent mayam su changhande moi khaktana changi mayam su both thada bagi lefande muina dum man dam thadara lo singre sigi complain amal lay subject to correction madu khoi aina madu ude aduga ada tawi hai possible lay sikatana te ko amu complain je zagi kanogi wangjang gi da 9 kanogi polling station number 9 dagi na 17 bhau tawi na mayam complain tawi dine ko sumai tawdana ngasagi khoi 10 tha hai mafam se asida su polling station taru kumbana amu congress na tawi na hai aduna tai di kai tawge khoi nu ujik ure akhoi gi mikhal lese kaino miyam gi mandate miyam gi marai miyam na people laibak tu ne miyam na yaba mi ne na khali ne ko ado hojik ti ka dore miyam na yaba miyam gi mandate tu laitre ko gunda kharagi kano gi mandate to ohelle hojik ti ka dore miyam da pha selfie dro su yare ko na ta miyam da selfie yeli ha di miyam wangang da na sum yen bai wane ko miyam gi da social work to dro su yare social work in haibam leidana social work se to dro su yare aidi matam sangna miyam ga loina raga labani miyam gi awana da saru yara bani adagi di covid 19 narak matam da aina magi thongin da lepaga ai mateng pangki bani haibado hojikti madugi poto yaraktre chanaraktre kaidau ge yar kada
ngasai gunda mayam duna mari manga loiraga nungmai pailaga kapa aduga adagi mi phuba mapan thondaba moina bud ranking tawbodo aduda satleba mi sama chef mi sama gumba sani gumba samgatlaga adum moida shelkar piraga yabi moom da leirebo sina maram boiraga india gi democracy manipur gi marai bakse koi tambangam dena ai smai tok thamjaram oh adu yabo koi gi laksadi gi si election ki tabakta koi gi central paramilitary forces plus state ki police mayam si deploy tawna koi gi polling booth singda adagi lairiba constituency singda adagi magi poll duty haina adagi poll gi personal official sing mayam sin tawraga singda koi da tajabada some masi sources tagi koi da sum phangjabane koi gi constituency amadagi laaga constituency amada koi gi vote se koi gi proxy voting tawba adagi poll rigging tawse masi su hadak tawi na koi taje masi akoina karung da amadi kaptna koi sigre amana yam thina suyen hai masi gi je mana butchi capture toge to da masi atm se jida asai gi personal polling koi gi duty tari bituna kaptna sibni na da aduga atei mafam sing di tariba koi gi security forces makoi deploy tawri bi thuidok na kana da ba sa la kramaina koi gi poll je samna da koi na hojiki wangjing te thage su adumai tongda bjp gi kangbuna koi poll rigging tawre aduga inc gi mi amta changan gi de agent bhaman gi de haibna simba ba vote thadan gi de haibne ba do ching du so dumaina constituency amadagi ac amadagi ac amada laaga vote se yamna openly akoi gi thada gi paw si akoi khara tabagum toy masi kramaina masi free and fair election when gani haiba ECI gi adugumba kholao aduga Manipur government gi adagi center gi sugumba si karai de kari kanari ge akoi gi deployment of akoi gi security forces akoi gi hariba mikhal se jida masim ta ga be thambi akoi gi election commission of India na akoi gi organize to ba haitare ko moina sinbani mikhal se moina thobu erga sinbani constitution na piba akoi matik mayai mayam gi makhada moina thorang torga sinbani powers yam lai jani ko moi power yam lai jani ado akoina ure hoba mayam ama lei aidi sum waro nagadra sumaina mikhal pangtho kadorgadi manipur gi mikhal se aidi tawdabana payena khal akoi masel nuksina daba akoi masel phuna nabagi machak su oile then adagi di miyam gi apamba miyam na khanjaba dusu akoi gi kaitare mihutu su khanba ngamdre kanagumba kharana maning tawna moina khanbagi pot aba leibanina ahoba mayam lei sig system ji akoi di aidi yam thit chum dabrai na ka aduna kamaina nga sagi hybrid duni ko akoi gi host na or na to anchor na hybrid duni ko haidu masagi khul amadagi mayam laaga atop ama laga proxy vote ta hondi har pot aba ado ai madugi poto aina di khul dagi natraga su moi ada dum leiba khar na dum loibana anam bane na aidi lawi khul atopa khul dagi sat pasi kaya bu sat so dum yada ni da kari no har kada moi manga taru only me akak laga ngasagi kano do EBM du thugai adu da security da ngai duna kai to di na haibagi social media da khoi urisne ko masi kara wai no tenong pol da urisne only me akak lakpa laga mana khar law khong toraga loiram da da chagelaga thugai kano do paraga EBM du thugai ta paraga langa thugai ai ado karim ta haidi security force kaim haidi amato kaim haidi sine bulai ado segi wakat sida akoina yengdo si kaino security gi lapse se kamai lere no moji kana kamai torga mathau pharan ton be yage ani thong yeng bi security force se ayam badi mapan gi lak kursi leji koi Manipur police ki force singati adagi di election to bada sanabi amasulai kamai to ga kanda laiba security force se machina ngai sidi karai dar ngake hakanda ngasagi polling booth ki akoi badu ngakche bane moina manung da fly pairaga sangba yati aduga adugi manung gi tuna kamai toba presiding officer sina mana sumaina tawre campaign masa ma hire kada noi lau sumaina phau sising thoko khotoko na mana hire kada instruction pir kada tobu ngam gadabane aduna hojiki bud ranking ise masi kana kana na tobuno har kada masagi mikhal gi agent mayam sina force to over tawduine ko
ꯃꯣꯏ ꯃꯌꯥꯝꯁꯤ ꯌꯥꯎꯗ ꯌꯥꯗꯦꯕꯀꯣ ꯌꯥꯎꯕꯁꯤꯗ ꯑꯇꯣꯞꯄ ꯀꯦꯟꯗꯤꯗꯦꯠꯀꯤ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯀꯦꯟꯗꯤꯗꯦꯠꯀꯤ ꯌꯥꯎꯔꯒꯗꯤ ꯀꯩꯗꯧꯔꯦ ꯌꯦꯜꯂꯛꯀꯅꯦꯅ ꯍꯥꯏꯕꯅꯦꯕꯀꯣ ꯌꯦꯜꯍꯟꯗ꯭ꯔꯗꯤ ꯑꯗꯨ ꯃꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧ ꯌꯥꯏꯗꯅ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯍꯥꯏꯔꯒ ꯚꯣꯠ ꯊꯥꯗꯍꯟꯗꯣꯏꯅꯦꯕ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯅ ꯌꯦꯜꯍꯜꯂꯣꯏ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯥꯅ ꯇꯥꯟꯊꯣꯛꯈꯤ ꯇꯥꯕ ꯆꯤꯡꯊꯣꯛꯈꯤ ꯇꯥꯕ ꯐꯨ ꯇꯥꯕ ꯌꯥꯎꯍꯟꯗ ꯇꯥꯕ ꯁꯤꯅꯦꯕ ꯂꯥꯛꯏꯁꯤꯗꯤ ꯑꯗꯨꯅ ꯑꯦꯖꯦꯟꯁꯤ ꯂꯩꯅꯕ ꯀꯤꯍꯟꯕ ꯐꯥꯖꯤꯟꯕ ꯁꯤꯅꯦꯕ ꯂꯥꯛꯏꯁꯦ ꯃꯗꯨ ꯀꯅꯥꯅ ꯉꯁꯥꯏꯒꯤ ꯄ꯭ꯔꯦꯁꯤꯗꯤꯡ ꯑꯣꯐꯤꯁꯥꯔꯁꯤꯅ ꯑꯗꯨ ꯌꯥꯗꯦꯀꯣꯁꯦ ꯃꯥꯅ ꯍꯥꯏꯕ ꯉꯝꯗꯦ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯥꯁꯨ ꯉꯁꯥꯏꯒꯤ ꯆꯨꯍꯤ ꯆꯠꯄꯗ ꯂꯨꯞꯄꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯑꯩꯈꯣꯏꯅ ꯑꯩꯅ ꯄꯟꯖꯔꯤꯗꯣ ꯃꯃꯥꯡꯗ ꯄꯟꯖꯔꯤꯗꯣ ꯃꯣꯏ ꯐꯤꯒꯥꯎꯗ ꯀꯔꯤꯕꯨ ꯈꯔ ꯍꯥꯞꯄ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯗꯣ ꯑꯗꯨꯅꯅꯦꯕ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯃꯄꯥꯟꯗꯒꯤꯕꯨ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯛꯑꯒ ꯚꯣꯠ ꯊꯥꯗꯕꯕꯨ ꯑꯣꯏꯔꯣ ꯑꯦꯖꯦꯟꯁꯤꯡꯗꯨꯅ ꯃꯌꯥꯝ ꯑꯝꯇ ꯆꯪꯍꯟꯗꯅ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯂꯣꯏ ꯃꯍꯨꯠ ꯁꯤꯜꯂꯒ ꯂꯣꯏ ꯊꯥꯗꯈ꯭ꯔꯕꯅꯤꯀꯣ ꯑꯣꯏꯅ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯑꯗꯨꯝ ꯌꯥꯕ ꯄꯣꯠ ꯑꯃꯅꯦꯕ ꯌꯦꯠꯀꯗꯕ ꯃꯤꯗꯨ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯗꯒꯤꯗꯤ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯀꯝꯄ꯭ꯂꯦꯟ ꯃꯌꯥꯝ ꯑꯃ ꯇꯧꯅꯤ ꯃꯅꯨꯡꯗ ꯆꯪꯕꯗꯤ ꯌꯥꯔꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯗꯨꯝ ꯉꯥꯛꯑꯒ ꯂꯩꯔꯕꯅꯤꯅ ꯆꯪꯕ ꯌꯥꯔꯣꯏ ꯑꯗꯨ ꯀꯩ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯩ ꯋꯥꯅꯤ ꯑꯗꯨꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯃꯤꯈꯜꯒꯤꯗꯃꯛꯇ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯌꯥꯎꯗꯅ ꯉꯥꯛ ꯁꯦꯜꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯦ ꯀꯔꯤꯒꯤ ꯇꯥꯔꯛꯀꯦ ꯍꯥꯏꯔ ꯀꯥꯟꯗ ꯃꯅꯨꯡꯗꯨꯗ ꯃꯤ ꯈꯔꯅ ꯍꯥꯏꯇꯥꯔꯦꯀꯣ ꯒꯦꯡ ꯈꯔꯅ ꯃꯣꯏꯅ ꯑꯄꯥꯝꯕ ꯇꯧꯕꯗꯣ ꯃꯗꯨꯗ ꯃꯤꯌꯥꯝ ꯍꯧꯔꯛꯇꯅꯕ ꯃꯤꯌꯥꯝꯅ ꯌꯦꯠꯇꯅꯕ ꯃꯣꯏꯅ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯉꯥꯛꯆꯕꯅꯤꯅ ꯂꯧꯕ ꯌꯥꯔꯣꯏꯗꯕꯒꯤ ꯃꯔꯝꯁꯤ ꯂꯩꯕ꯭ꯔꯥ ꯑꯩ ꯁꯤ ꯑꯝꯇ ꯍꯪꯖꯒꯦꯕꯀꯣ ꯃꯅꯨꯡꯗ ꯃꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯔꯦ ꯄ꯭ꯔꯦꯁꯤꯗꯤꯡ ꯑꯣꯐꯤꯁꯥꯔꯒ ꯑꯦꯖꯦꯟ ꯑꯅꯤ ꯑꯍꯨꯝꯗꯨꯒ ꯃꯥꯟꯅꯔꯦ ꯃꯥꯟꯅꯔꯒ ꯃꯈꯣꯏꯒꯤ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯤꯜꯂꯦ ꯐꯨꯔꯤꯈꯥꯎꯗꯨꯗ ꯑꯗꯨꯒ ꯃꯣꯏꯅ ꯑꯄꯥꯝꯕ ꯇꯧꯔꯦ ꯑꯄꯥꯝꯕ ꯇꯧ ꯀꯥꯟꯗ ꯀꯩꯗꯧꯔꯦ ꯃꯄꯥꯟꯗ ꯑꯄꯥꯝꯕ ꯁꯨꯃꯥꯏꯅ ꯇꯧꯅ ꯇꯧꯔꯦꯅ ꯇꯥꯔꯒ ꯏꯔꯥꯡ ꯍꯧꯔꯛꯀꯗꯕ ꯃꯌꯥꯝꯗꯨ ꯉꯁꯥꯏꯒꯤ ꯃꯄꯥꯟꯗ ꯂꯩꯍꯧꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗꯨꯅ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯉꯥꯛꯑꯦ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯂꯥꯡꯕ ꯌꯥꯔꯣꯏ ꯑꯗꯨꯃꯥꯏꯅ ꯆꯪꯉꯛꯄ ꯌꯥꯔꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯒꯗꯤ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯎꯕ ꯐꯪꯉꯦꯕ ꯑꯗꯨꯅ ꯄ꯭ꯔꯦꯁꯥꯏꯗꯤꯡ ꯑꯣꯐꯤꯁꯥꯔꯁꯤ ꯃꯐꯝ ꯈꯔꯗꯗꯤ ꯌꯥꯝ ꯀꯥꯟꯅꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯦ ꯃꯁꯤ ꯃꯣꯏꯅꯗꯤ ꯇꯧꯗꯅꯕꯅꯦꯅ ꯍꯥꯏꯀꯣ ꯃꯣꯕꯥꯏꯜ ꯐꯣꯟ ꯄꯨꯁꯟꯕ ꯌꯥꯔꯣꯏꯅ ꯍꯥꯏ ꯅꯝꯕꯔ 1 ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨꯝ ꯄꯨꯁꯟꯅꯩ ꯆꯤꯡꯗꯁꯨ ꯄꯨꯁꯜꯂꯤ ꯇꯝꯗꯁꯨ ꯄꯨꯁꯜꯂꯤ ꯀꯅꯥꯝꯇ ꯆꯦꯛ ꯇꯧꯗꯦ ꯃꯣꯕꯥꯏꯜ ꯐꯣꯟꯁꯦ ꯑꯗꯨꯝ ꯄꯨꯁꯜꯂꯤ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯑꯥꯗ ꯑꯣꯄꯟ ꯚꯣꯠ ꯑꯅ ꯑꯃ ꯇꯧꯋꯦꯕꯀꯣ ꯑꯣꯄꯟ ꯚꯣꯠꯁꯤꯅ ꯉꯁꯥꯏꯒꯤ ꯃꯥꯅ ꯅꯝꯃꯝꯗꯥꯏꯁꯤꯗ ꯊꯝꯃꯅꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯂꯧꯔꯅꯤ ꯃꯥꯏ ꯃꯣꯕꯥꯏꯜ ꯐꯣꯟꯗꯨ ꯂꯧꯔꯒ ꯃꯥꯅ ꯅꯝꯕꯒꯤ ꯔꯦꯀꯣꯔꯗꯤꯡꯗꯣ ꯄꯨꯊꯣꯔꯛꯀꯗꯣꯏꯅꯦꯕ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯄꯨꯊꯣꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨ ꯄꯨꯊꯣꯛꯑꯒ ꯃꯄꯥꯟꯗ ꯇꯧꯀꯥꯟꯗ ꯑꯩ ꯅꯝꯃꯕꯅꯤ ꯌꯦꯡꯉꯣꯅ ꯍꯥꯏ ꯀꯥꯟꯗ ꯃꯣꯏ ꯑꯦꯖꯦꯟ ꯑꯃ ꯃꯄꯥꯟ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗ ꯂꯨꯄꯥ 2,000 ꯄꯤꯔꯛꯀꯅꯤ 5 ꯄꯤꯔꯛꯀꯅꯤ 10 ꯄꯤꯔꯛꯀꯅꯤ ꯁꯨꯃꯥꯏꯅ ꯚꯣꯠ ꯂꯩꯕꯒꯤ ꯀꯜꯆꯔ ꯑꯃ ꯇꯧꯍꯜꯂꯦꯕꯁꯦ ꯀꯩꯅꯣ ꯁꯤ ꯏꯁꯤꯑꯥꯏꯅꯗꯤ ꯆꯦꯊꯣꯛꯏꯅꯦꯕꯀꯣ ꯃꯣꯕꯥꯏꯜ ꯐꯣꯟ ꯄꯨꯁꯟꯕ ꯌꯥꯔꯣꯏ ꯊꯣꯛꯏꯅꯦꯕꯀꯣ ꯑꯗꯣ ꯁꯣꯝꯗꯗꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯗꯦ ꯁꯤꯅꯦꯕ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯑꯩꯅ ꯃꯁꯤꯒꯤꯁꯦ ꯇꯧꯍꯜꯂꯣꯏ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯂꯣꯏꯔꯦꯀꯣ ꯑꯌꯥꯝꯕ ꯂꯣꯏꯔꯦꯀꯣ ꯃꯁꯤ ꯀꯩꯅꯣꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯚꯣꯇꯤꯡ ꯃꯦꯆꯤꯟꯒꯤ ꯃꯌꯥꯗ ꯂꯨꯝꯃꯤꯕ ꯃꯤꯗꯣ ꯃꯗꯨꯝꯇꯪ ꯂꯨꯝꯍꯟꯗ꯭ꯔꯒꯗꯤ ꯈꯔꯁꯨ ꯀꯥꯟꯅꯅꯦꯅ ꯈꯜꯂꯦꯕꯀꯣ ꯃꯗꯨ ꯀꯃꯥꯏꯅ ꯇꯧꯅ ꯂꯨꯝꯍꯜꯂꯣꯏꯗꯒꯦ ꯍꯥꯏꯔꯗꯤ ꯃꯗꯨꯒꯤꯗꯨ ꯄ꯭ꯔꯦꯁꯤꯗꯤꯡ ꯑꯣꯐꯤꯁꯥꯔꯗꯨꯅ ꯃꯥꯁꯨ ꯃꯤꯆꯪ ꯆꯪꯕ ꯌꯥꯎꯔꯤꯕꯅꯤꯅ ꯃꯥꯅ ꯀꯔꯤꯝ ꯍꯥꯏꯕ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯁꯤꯇꯤꯚꯤ ꯀꯦꯃꯦꯔꯥꯒꯨꯝꯕ ꯑꯃ ꯂꯥꯞꯅ ꯍꯥꯏ ꯃꯤꯗꯨꯅ ꯅꯝꯃꯤꯗꯨꯗꯤ ꯎꯍꯟꯗꯕ ꯑꯗꯨꯒ ꯃꯤ ꯀꯅꯥ ꯀꯅꯥ ꯐꯝꯒꯦ ꯀꯅꯥ ꯀꯅꯥꯅ ꯊꯧꯏꯟꯁꯤꯟ ꯄꯤꯕ ꯌꯥꯎꯒꯦꯗꯣ ꯑꯗꯨ ꯌꯦꯡꯕ ꯌꯥꯕ ꯑꯃ ꯇꯧꯔꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯨꯝꯕ ꯑꯝꯇ ꯊꯥꯗꯣꯛꯑꯒ ꯚꯣꯠ ꯊꯥꯗꯕꯒꯤ ꯃꯑꯣꯡꯁꯦ ꯑꯝꯇꯪ ꯎꯔꯒꯗꯤ ꯎꯍꯜꯂꯒꯗꯤ ꯀꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯕꯁꯦ ꯑꯩ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯅ ꯈꯟꯖꯩ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯩ ꯑꯗꯨꯒ ꯃꯊꯪꯗ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯃꯦꯗꯤꯌꯥꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯈꯤꯕ ꯑꯩ ꯏꯁꯥꯃꯛꯁꯨ ꯄꯥꯎ ꯇꯧꯖꯍꯧꯋꯤ ꯑꯩꯈꯣꯏꯒꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯖयराम ꯔमेशꯅ ꯑꯩꯈꯣꯏꯒꯤ ꯀꯪꯒ꯭ꯔꯦꯁ ꯚꯕꯟꯗ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯄ꯭रेस ꯀꯟꯐꯔꯦꯟꯁꯁꯤ ꯇꯧꯏ ꯃꯁꯤꯗ ꯑꯦꯂꯤꯒꯦꯁꯟꯁꯤ ꯃꯊꯪ ꯃꯊꯪ ꯕꯤꯖꯦꯄꯤꯒꯤ ꯃꯥꯌꯣꯛꯇ ꯀꯪꯒ꯭ꯔꯦꯁꯅ ꯌꯥꯝꯅ ꯇꯧꯏ ꯑꯣꯄꯣꯖꯤꯁꯟ ꯀꯪꯒ꯭ꯔꯦꯁꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯃꯤꯠ ꯁꯥꯍꯁꯨ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯏꯂꯦꯛꯁꯟ ꯔꯦꯂꯤꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯤꯔꯝꯃꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯂꯥꯛꯄꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯩꯔꯣꯛꯀꯤ ꯄ꯭ꯔꯤ ꯄꯣꯜ ꯚꯥꯏꯑꯣꯂꯦꯟꯁ ꯍꯥꯏꯇꯥꯔꯦ ꯃꯗꯨꯗ ꯂꯩꯈꯤꯗꯕ ꯔꯣꯍꯤꯠ ꯍꯥꯏꯕꯅꯦꯕ ꯌꯥꯝ ꯔꯣꯍꯤꯠ ꯃꯁꯤ ꯃꯥ ꯂꯩꯈꯤꯗꯕꯁꯤꯗ ꯆꯦꯟꯅꯕ ꯑꯦꯀ꯭ꯌꯨꯁꯁꯤꯡꯁꯦ ꯖꯦꯜꯗꯒꯤ ꯑꯃꯤꯠ ꯁꯥꯍ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯍꯥꯏꯔꯤꯕ ꯑꯦꯀ꯭ꯌꯨꯁꯁꯤꯡꯁꯦ ꯖꯦꯜꯗꯒꯤ ꯊꯥꯗꯣꯛꯈꯤ ꯀ ꯍꯥꯏꯕꯅꯆꯤꯡꯕ ꯃꯁꯤ ꯑꯦꯀ꯭ꯌꯨꯖꯦꯁꯟꯁꯤ ꯖयराम ꯔमेशꯅ ꯇꯧꯈꯤ ꯄ꯭ꯂꯁ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤ ꯂꯥꯂꯣꯛꯂꯨꯞꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯕꯤꯖꯦꯄꯤꯒ ꯃꯁꯤ ꯇꯥꯏꯠ ꯑꯞ ꯇꯧꯔꯒ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯜ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯕꯤꯖꯦꯄꯤꯒꯤ ꯚꯣꯠ ꯐꯪꯅꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯒ
February ki tang 1 da lupa crore asupi ki adigi March ki tang 1 da crore lak asupi ki haible singwa choba allegation nama yamu su thene biramani masigi matang si yamu kramaina kari legi masibo kuki ki lalok lup singse sida koi vote si BJP ki vote si launa na bagi masi phangna ni damakta bribing tauba sel pizaraga makoida moi sel la khongba lo helaga koi BJP na vote si phangna na bhone haibagi achouba acquisition amaka Jairam Ramesh adi ate koi ki center AICC ki luchingba sitla pa Manipur la pa leader sings na dumaina allegations si tawri masi matang yamu kari haibini ngai pata thambiyo ꯑꯩꯈꯣꯏꯒꯤ opposition congress na mana ꯀꯩꯗꯧꯉꯩꯗꯁꯨ BJP na ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝꯁꯤꯡꯁꯤ ꯃꯥꯅꯗꯤ ꯀꯩꯁꯨ ꯐꯩꯁꯤ ꯑꯗꯨꯝ ꯍꯥꯏꯔꯣꯏ ꯑꯗꯨꯝ ꯐꯠꯇꯦꯅ ꯑꯗꯨꯝ ꯍꯥꯏꯅꯤ ꯃꯣꯏꯅ ꯇꯧꯕꯁꯦ ꯑꯔꯥꯟꯕ ꯃꯌꯥꯝ ꯑꯃ ꯇꯧꯋꯦꯁꯤ ꯑꯗꯨꯝ ꯍꯥꯏꯅꯤ BJP ꯒꯤ ꯀꯥꯡꯕꯨ ꯂꯥꯛꯏꯁꯤꯡꯗꯨꯅꯅꯦ ꯀꯣꯡꯒ꯭ꯔꯦꯁꯁꯦ ꯑꯗꯨꯝ ꯁꯤꯗꯅꯤ ꯑꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯉꯤꯀꯣ ꯀꯣꯡꯒ꯭ꯔꯦꯁꯅ ꯑꯐꯕ ꯂꯩꯕꯥꯛꯀꯤ ꯑꯐꯕ ꯇꯧꯔꯝꯗꯦꯁꯦ ꯃꯣꯏꯒꯤ ꯃꯁꯤꯡꯗ ꯄꯛꯄ ꯋꯥ ꯑꯗꯨꯝ ꯑꯣꯏꯅꯤ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯃꯣꯏ ꯃꯁꯦꯟꯒꯤ ꯍꯨꯟꯅꯕꯒꯤ ꯋꯥꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯎꯕ ꯄꯣꯠꯇꯣ ꯑꯩ ꯈꯤꯇꯪ ꯊꯝꯖꯒꯦꯕꯀꯣ ꯃꯔꯨꯑꯣꯏꯅ ꯍꯩꯔꯣꯛꯀꯤ ꯃꯇꯥꯡꯗ ꯃꯣꯏ ꯃꯤ ꯈꯔ ꯐꯥꯏ ꯄꯨꯂꯤꯁꯅ ꯃꯥꯅ ꯊꯥꯒꯠꯂꯛꯄ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯗ ꯀꯣꯔꯠꯇ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯣꯏꯁꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯍꯥꯠꯄ ꯑꯃꯁꯨꯡ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯥꯒꯤ ꯀꯔꯤ ꯑꯄꯣꯛꯄꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯗꯨꯅꯤꯅ ꯍꯥꯏ ꯌꯥꯝ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤꯀꯣ ꯃꯣꯏ ꯃꯌꯥꯝ ꯐꯥꯔꯦ ꯑꯗꯨꯒ ꯅꯍꯥꯟꯈꯣꯏ ꯑꯗꯨꯝ ꯃꯥꯁꯤ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯂꯩꯔꯤ ꯀꯁꯇꯗꯤꯗ ꯂꯩꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯀꯦꯁꯁꯤꯒꯤ ꯃꯔꯥꯏꯕꯛꯁꯦ ꯌꯥꯝ ꯉꯟꯅ ꯂꯦꯞꯈ꯭ꯔꯕꯅꯦ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯤꯗꯤ ꯍꯥꯠꯂꯤ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯍꯥꯠꯂꯤ ꯀꯅꯥꯅ ꯍꯥꯠꯂꯤ ꯃꯣꯏ ꯈꯔꯁꯤꯅ ꯍꯥꯠꯂꯦꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯃꯤ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯔꯤꯕ ꯅꯣꯡꯃꯩꯗꯨꯗꯤ ꯄꯨꯂꯤꯁꯅ ꯐꯥꯕ ꯉꯝꯈꯤꯗꯦ ꯍꯧꯖꯤꯛꯁꯨ ꯐꯥꯕ ꯉꯝꯗꯦꯕ ꯅꯣꯡꯃꯩꯗꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯁꯦ ꯍꯧꯖꯤꯛꯐꯥꯎ ꯑꯩꯈꯣꯏ ꯈꯪꯗꯦ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏ ꯑꯗꯨ ꯁꯤꯗꯒꯤ ꯑꯗꯨꯝ ꯀꯦꯁꯁꯤꯒꯤ ꯃꯔꯥꯏꯕꯛꯁꯦ ꯑꯗꯨꯝ ꯇꯝꯕ ꯉꯝꯗꯕ ꯐꯤꯕꯝꯗ ꯂꯩꯔꯕꯅꯤ ꯅꯝꯕꯔ 1 ꯅꯝꯕꯔ 2 ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯑꯃ ꯃꯔꯥꯜ ꯂꯩ ꯑꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯄꯨꯂꯤꯁꯅ ꯍꯥꯏꯕꯅ ꯌꯥꯗꯦ ꯀꯅꯥꯅ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏ ꯀꯥꯟꯗ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯋꯥꯌꯦꯜ ꯆꯠꯊꯔꯀꯥꯟꯗ ꯀꯣꯔꯠꯅ ꯍꯥꯏꯒꯗꯕꯅꯦ ꯑꯗꯣ ꯍꯥꯏꯒꯗꯕ ꯀꯣꯔꯠꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯍꯥꯏꯍꯟꯗꯣꯏꯅꯣ ꯍꯥꯏ ꯀꯥꯟꯗꯗꯤ ꯀꯩꯗꯧꯒꯦ ꯉꯁꯥꯏꯒꯤ ꯋꯤꯠꯅꯦꯁ ꯃꯌꯥꯝꯁꯦ ꯐꯖꯅ ꯁ꯭ꯇꯔꯣꯡ ꯑꯣꯏꯅ ꯂꯩꯇꯥꯏꯌꯦꯕ ꯋꯤꯠꯅꯦꯁ ꯑꯃ ꯆꯪꯉꯤ ꯗꯦꯟ ꯑꯇꯣꯞꯄ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯔꯦ ꯉꯁꯥꯏꯒꯤ ꯀꯦꯁꯁꯤꯕꯨ ꯋꯥꯌꯦꯜ ꯁꯪ ꯇꯥꯅ ꯊꯤꯡꯒꯠꯂꯒ ꯋꯥꯌꯦꯜꯍꯟꯕꯗ ꯆꯪꯉꯤꯁꯦ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟ ꯍꯥꯏꯕꯁꯤꯅꯦ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟ ꯑꯁꯤ ꯀꯩꯅꯣ ꯄꯨꯂꯤꯁꯅꯦꯕ ꯄꯨꯂꯤꯁꯅ ꯅꯤꯡꯊꯤꯖꯅ ꯆꯥꯔꯖ ꯊꯥꯒꯠꯇꯅ ꯅꯤꯡꯊꯤꯖꯅ ꯃꯔꯤꯛ ꯆꯨꯝꯕ ꯔꯤꯄꯣꯔꯠ ꯃꯌꯥꯝꯁꯤ ꯍꯥꯞꯀꯗꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯑꯗꯨ ꯍꯥꯞꯄ ꯀꯥꯟꯗ ꯌꯧꯗꯣꯏꯅꯦꯕ ꯀꯣꯔꯠ ꯌꯧꯔꯦ ꯀꯣꯔꯠ ꯌꯧꯔꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯦ ꯀꯣꯔꯠꯇꯗꯤ ꯄꯨꯂꯤꯁꯇꯨꯅ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟꯗꯨꯅ ꯃꯥꯅ ꯋꯥꯗꯣ ꯃꯥꯅ ꯉꯥꯡꯉꯨ ꯌꯥꯄꯣꯟꯇꯦꯗꯣ ꯁꯥꯈꯤꯗꯨꯅ ꯃꯥꯅ ꯋꯥ ꯍꯥꯏ ꯌꯥꯄꯣꯟꯇꯦꯕ ꯑꯗꯨꯗ ꯀꯩꯗꯧꯔꯦ ꯀꯥꯎꯟꯁꯤꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯀꯥꯎꯟꯁꯤꯜꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯎꯀꯤꯜꯗꯨꯅꯤꯀꯣ ꯎꯀꯤꯜꯁꯦ ꯀꯃꯥꯏꯅ ꯇꯧꯔꯦ ꯒꯃꯦꯟꯀꯤ ꯑꯦꯗꯚꯣꯀꯦꯠ ꯎꯀꯤꯜ ꯂꯩꯔꯝꯒꯅꯦꯕ ꯁꯣꯝ ꯅꯥꯀꯟꯗꯅ ꯄꯨꯂꯤꯁꯀꯤ ꯁꯥꯏꯠꯇꯅ ꯑꯗꯨꯒ ꯑꯁꯣꯝꯒꯤ ꯁꯥꯏꯠꯇꯅ ꯂꯅꯥꯏꯒꯤ ꯑꯣꯏꯔꯝꯒꯅꯦꯕ ꯑꯗꯨꯅ ꯄꯨꯂꯤꯁꯅ ꯃꯥꯅ ꯉꯁꯥꯏꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯆꯠꯊꯔꯒ ꯀꯣꯔꯠꯇ ꯂꯥꯡꯈꯠꯂꯛꯄ ꯆꯦ ꯆꯥꯡ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯃꯣꯏꯒꯤꯁꯤ ꯌꯥꯝ ꯍꯩꯕ ꯑꯃ ꯆꯪꯉꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯃꯣꯏꯅ ꯊꯥꯒꯠꯂꯛꯄ ꯄꯣꯠꯁꯤꯗꯅꯦꯀꯣ ꯀꯩꯅꯣꯝꯇꯪ ꯁꯣꯏꯕ ꯃꯇꯝꯗꯕꯀꯣ ꯉꯁꯥꯏꯒꯤ ꯎꯀꯤꯜꯗꯨꯅꯕ ꯇꯛꯈꯥꯏꯔꯛꯄꯗꯕꯀꯣ ꯑꯍꯣꯕ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯀꯅꯦꯕ ꯊꯣꯔꯛꯄ ꯃꯇꯝꯗ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯀꯦꯁꯁꯦ ꯑꯗꯨꯝ ꯃꯥꯏꯊꯤꯑꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯖꯁꯤꯅꯕꯀꯣ ꯐꯅ ꯌꯥꯝ ꯊꯤꯅ ꯃꯥꯅ ꯑꯆꯨꯝꯕꯅꯤ ꯑꯔꯥꯟꯕꯅꯤ ꯃꯥꯅ ꯈꯪꯉꯒꯁꯨ ꯃꯤ ꯑꯃ ꯃꯥꯅ ꯆꯩꯔꯥꯛ ꯄꯤꯕ ꯉꯝꯗꯦꯕ ꯑꯍꯣꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯗꯨ ꯅꯥꯟꯊꯣꯛꯈꯤꯅꯕ ꯃꯆꯥꯛ ꯃꯔꯥꯜ ꯂꯩꯕ ꯃꯤ ꯃꯌꯥꯝꯗꯣ ꯅꯥꯟꯊꯣꯛꯈꯤꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯜꯂꯦꯕ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯤꯗ ꯍꯩꯔꯣꯛꯀꯤ ꯃꯇꯥꯡꯁꯤꯗ ꯃꯣꯏ ꯈꯔꯁꯤ ꯃꯤꯈꯜ ꯃꯌꯥꯁꯤꯗ ꯊꯥꯗꯣꯛꯏ ꯕꯦꯜ ꯄꯤꯕꯁꯤ ꯑꯩꯗꯤ ꯒꯃꯦꯟꯀꯤ ꯐꯣꯔꯁꯅ ꯍꯦꯛꯇ ꯊꯥꯗꯣꯛꯄꯅꯦꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯥꯒꯤ ꯖꯨꯗꯤꯁꯤꯌꯦꯜ ꯁꯤꯁꯇꯦꯝ ꯑꯃ ꯂꯩꯕꯅꯤꯅ ꯖꯨꯗꯤꯁꯤꯌꯦꯜꯒꯤ ꯃꯅꯤꯡꯇꯝꯕ ꯑꯃ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯕꯁꯨ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯃꯔꯥꯜ ꯁꯤꯕꯁꯨ ꯉꯝꯗꯦ ꯑꯗꯨꯅ ꯃꯁꯤꯅ ꯄꯔꯝ ꯑꯃꯅꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯕꯦꯜ ꯂꯧꯕ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯃꯥꯒꯤ ꯃꯔꯥꯜ ꯄꯨꯝꯅꯃꯛ ꯀꯣꯛꯑꯦꯅ ꯑꯩꯈꯣꯏꯅ ꯂꯧꯕꯁꯨ ꯂꯥꯜꯂꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯔꯝꯒꯦ ꯁꯨꯝ ꯅꯥꯀꯟꯒꯤꯁꯤꯅ ꯗꯦꯟ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯉꯁꯥꯏꯒꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤꯁꯦ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯤ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯉꯁꯥꯏ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯀꯦꯝꯄꯦꯟꯁꯤꯗ ꯉꯁꯥꯏꯒꯤ ꯀꯨꯀꯤ ꯌꯨꯖꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯗ ꯌꯥꯎꯔꯤꯕ ꯀꯨꯀꯤꯒꯤ ꯌꯨꯖꯤ ꯒ꯭ꯔꯨꯞ ꯈꯔꯒ ꯀꯩꯅꯣꯒ ꯃꯥꯟꯅꯩꯅ ꯀꯩꯅꯣꯒ ꯑꯩꯈꯣꯏꯒꯤ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯈꯤꯅ ꯍꯥꯏ ꯎꯅꯕꯗꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯪꯉꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯇꯧꯅꯔꯤꯕ ꯁꯨꯗ ꯂꯩꯔꯤꯕ ꯀꯥꯗꯔꯁꯤꯡꯁꯦ
ꯃꯣꯏꯗ ꯁ꯭ꯇꯥꯏꯄꯦꯟ ꯄꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯣꯀꯦꯠ ꯃꯅꯤ ꯑꯗꯨꯝ ꯄꯤ ꯑꯁꯤ ꯈꯪꯉꯤ ꯄꯣꯀꯦꯠ ꯃꯅꯤꯁꯦ ꯄꯤꯔꯛꯇꯕ ꯌꯥꯝ ꯀꯨꯏꯔꯦꯕ ꯄꯣꯀꯦꯠ ꯃꯅꯤꯁꯦ ꯑꯩꯈꯣꯏ ꯈꯪꯉꯤ ꯄꯤꯗꯕ ꯃꯌꯥꯝ ꯌꯥꯝ ꯀꯨꯏꯔꯦꯕ ꯑꯗꯨꯒꯤ ꯁꯦꯟꯐꯝꯗꯣ ꯑꯗꯣ ꯄꯤꯌꯨꯅ ꯍꯥꯏꯔꯝꯕ ꯌꯥꯏꯌꯦꯅ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯏꯌꯦꯕ ꯑꯗꯣ ꯑꯗꯨꯒꯤꯗꯨ ꯑꯃꯤꯠ ꯁꯥꯍꯅ ꯇꯧꯔꯒ ꯁꯦꯟꯇꯔꯅ ꯁꯦꯜꯁꯦ ꯄꯤꯔꯛꯄꯅꯦꯕ ꯑꯩꯈꯣꯏꯅ ꯂꯧꯅꯔꯤꯁꯤꯕꯀꯣ ꯄꯤꯔꯛꯄꯁꯤꯅꯦꯕ ꯑꯗꯨꯅ ꯀꯣꯡꯒ꯭ꯔꯦꯁꯅ ꯍꯥꯏꯔꯤꯁꯤꯅ ꯕꯤꯖꯦꯄꯤꯅ ꯁꯨꯗ ꯁꯦꯜ ꯄꯤ ꯍꯥꯏꯕꯅꯦꯕꯀꯣ ꯕꯤꯖꯦꯄꯤ ꯒꯃꯦꯟꯅ ꯁꯨꯗ ꯁꯦꯜ ꯄꯤꯌꯦꯁꯦ ꯆꯥꯝꯃꯗ ꯆꯥꯝꯃ ꯑꯗꯨꯝ ꯆꯨꯝꯕ ꯋꯥꯅꯦꯕ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯀ꯭ꯔꯣꯔ ꯇꯔꯥꯒ ꯇꯔꯨꯛ ꯈꯔ ꯍꯦꯟꯅ ꯄꯤ ꯑꯍꯥꯟꯕꯗ 35 ꯈꯔ ꯍꯦꯟꯅ ꯄꯤꯕ ꯑꯗꯨꯒ ꯂꯥꯛ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯣꯔ ꯑꯃ ꯌꯧꯐꯥꯠꯇꯕ ꯁꯦꯟꯐꯝ ꯑꯃ ꯃꯥꯔꯆꯀꯤ ꯇꯥꯡ ꯑꯃꯗ ꯄꯤ ꯃꯤꯈꯜ ꯃꯌꯥꯗ ꯄꯤꯕ ꯉꯥꯛꯇꯅꯤꯀꯣ ꯇꯧꯔꯤꯁꯤꯡꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯎꯏꯌꯦꯕ ꯑꯗꯣ ꯄꯤꯐꯝꯕꯨꯗꯤ ꯂꯩꯒꯅꯤ ꯃꯥꯒꯤ ꯅꯍꯥꯟꯈꯣꯏ ꯁ꯭ꯇꯥꯏꯄꯦꯟ ꯄꯤꯗꯕ ꯃꯌꯥꯝꯗꯨꯒꯤ ꯄꯨꯂꯞ ꯄꯤꯕꯅꯦꯅ ꯍꯥꯏꯕ ꯌꯥꯅꯦꯕꯀꯣ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯅ ꯂꯧꯔꯤꯗꯤ ꯃꯗꯨꯒꯤꯗꯨ ꯃꯇꯝꯗꯨ ꯈꯤꯇꯪ ꯆꯣꯟꯊꯔꯒ ꯉꯁꯤꯒꯨꯝꯕ ꯊꯥꯗꯣꯛꯑꯝꯃꯒꯗꯤ ꯑꯩ ꯀꯩꯁꯨ ꯀꯥꯏꯔꯣꯏꯗꯕꯅꯦꯅ ꯈꯜꯂꯦꯕꯀꯣ ꯑꯗ ꯃꯤꯈꯜ ꯃꯌꯥꯗ ꯑꯗꯨꯒꯨꯝꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯂꯥꯜꯂꯤꯅ ꯆꯥꯔꯖ ꯇꯧꯕꯗꯤ ꯌꯥꯏ ꯑꯗꯨꯅ ꯃꯗꯨꯃꯛꯅ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯔꯅꯤꯅ ꯂꯣꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯊꯥꯗꯣꯛꯐꯝ ꯊꯣꯛꯄꯅꯦꯅ ꯍꯣꯏ ꯊꯥꯗꯣꯛꯄꯩ ꯊꯥꯗꯣꯛꯏꯅꯦꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦꯕ ꯏꯝꯄ꯭ꯂꯣꯌꯤ ꯃꯌꯥꯝꯒꯤ ꯇꯣꯂꯣꯞꯄꯨ ꯑꯩꯈꯣꯏꯅ ꯏꯂꯦꯛꯁꯟ ꯃꯌꯥꯗ ꯀꯩꯅꯣ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕ ꯂꯩ ꯄꯣꯟꯇꯦꯕ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯊꯥꯗꯣꯛꯄꯅꯦꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯈꯨꯝꯐꯝ ꯂꯩꯇꯦꯕ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯈꯨꯝꯐꯝ ꯂꯩꯇꯦꯕ ꯑꯗꯣ ꯇꯁꯦꯡꯕꯗꯤ ꯃꯣꯗꯦꯜ ꯀꯣꯗ ꯑꯣꯐ ꯀꯟꯗꯛꯇꯗꯤ ꯃꯁꯤ ꯌꯥꯝ ꯐꯖꯗꯕ ꯄꯣꯠ ꯑꯃꯅꯤ ꯑꯩ ꯌꯥꯗꯦꯁꯨ ꯍꯥꯏꯖꯔꯣꯏ ꯐꯖꯗꯕ ꯄꯣꯠ ꯑꯃꯅꯤ ꯃꯁꯤꯅ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯥꯔ ꯑꯣꯏꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄꯗ ꯑꯀꯥꯏ ꯑꯇꯣꯏ ꯃꯌꯥꯝ ꯑꯃ ꯊꯣꯛꯏꯁꯤꯅꯦꯕ ꯁꯨꯒꯤ ꯃꯌꯥꯝꯁꯤ ꯀꯩꯗꯧꯔꯦ ꯃꯣꯏ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯕꯤꯖꯦꯄꯤꯒꯤ ꯃꯥꯏꯀꯩꯗ ꯂꯩꯅꯤꯅ ꯍꯥꯟꯅ ꯁꯤꯐꯧ ꯊꯣꯛꯏ ꯅꯨꯡꯉꯥꯏꯀꯣ ꯁꯤ ꯑꯩꯈꯣꯏ ꯂꯣꯏ ꯎꯔꯕ ꯋꯥꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯗꯥꯔꯇꯤ ꯄꯣꯂꯤꯇꯤꯛꯁ ꯑꯃꯈꯛ ꯕꯤꯖꯦꯄꯤꯅ ꯁꯥꯟꯅꯩꯌꯦꯅ ꯀꯣꯡꯒ꯭ꯔꯦꯁꯅ ꯃꯔꯥꯜ ꯁꯦꯠꯄ ꯑꯃ ꯌꯥꯎꯔꯛꯏꯁꯦ ꯃꯁꯤ ꯑꯩꯅ ꯆꯨꯝꯃꯦꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯒ ꯂꯥꯜꯂꯦꯅꯁꯨ ꯑꯩꯈꯣꯏ ꯂꯧꯕ ꯉꯝꯗꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔ ꯑꯍꯥꯟꯕ ꯐꯦꯁꯁꯤ ꯀꯦꯟꯗ꯭ꯔ ꯀꯨꯟꯊ꯭ꯔꯥꯒ ꯅꯤꯄꯥꯟ ꯑꯀꯣꯟꯕꯗ 12 ꯄꯨꯟꯅ ꯁꯤꯠ 60 ꯀꯣ ꯃꯁꯤꯗꯩꯁꯤꯗ ꯍꯟꯗꯛꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19ꯗ ꯐꯥꯔꯁ ꯐꯦꯁꯀꯤ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯏꯂꯦꯛꯁꯟꯁꯦ ꯑꯗꯨꯒ ꯉꯔꯥꯡ ꯃꯥꯔꯆꯀꯤ ꯇꯥꯡ 5ꯗ ꯁꯦꯀꯦꯟ ꯐꯦꯁꯀꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19ꯒꯤ ꯏꯂꯦꯛꯁꯟꯁꯤꯁꯨ ꯑꯩꯈꯣꯏ ꯏꯂꯦꯛꯇꯣꯔꯦꯜ ꯃꯦꯜ ꯄ꯭ꯔꯦꯛꯇꯤꯁꯁꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ ꯈꯕꯔꯗ ꯏ ꯄꯥꯎꯗ ꯇꯤꯚꯤꯗ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯍꯥꯏꯔꯤ ꯑꯗꯨꯒ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕꯁꯤꯁꯨ electoral malpractice ꯌꯥꯝꯅ ꯇꯧꯏ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯁꯨ ꯃꯃꯥꯡꯗꯁꯨ ꯌꯥꯝꯅ ꯄꯟꯕꯤꯈ꯭ꯔꯦ ꯑꯗꯨ ꯕꯤꯖꯦꯄꯤꯁꯤ ꯍꯥꯎꯐꯔ ꯕꯤꯖꯦꯄꯤ ꯔꯨꯂꯤꯡ ꯕꯤꯖꯦꯄꯤꯁꯤ ꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏ electoral malpractice ꯄꯥꯛ ꯁꯟꯅ ꯆꯠꯊꯩ ꯍꯥꯏꯕꯁꯤ ꯌꯥꯝ ꯀꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯊꯝꯕꯤꯌꯨ ꯔꯨꯂꯤꯡ ꯕꯤꯖꯦꯄꯤꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯥꯝꯅ ꯉꯟꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪ ꯑꯃ ꯑꯗꯨꯝ ꯍꯪꯉꯦꯕꯀꯣ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯃꯤꯠ ꯁꯥꯍꯁꯨ ꯍꯥꯏ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯁꯨ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯕꯤꯖꯦꯄꯤ 40+ ꯀꯥꯅꯤꯅ ꯑꯗꯨꯝ ꯍꯥꯏ ꯑꯗꯣ 40+ ꯀꯥꯅꯤ ꯀꯃꯥꯏꯅ ꯀꯥꯗꯣꯏꯅꯣꯅꯦ ꯐꯤꯜꯗ ꯂꯩꯔꯤꯕ ꯃꯇꯧꯁꯤꯒ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯅ 40 ꯀꯥꯗꯣꯏꯅꯣ ꯃꯁꯤ ꯃꯥꯒꯤ ꯚꯤꯖꯟ ꯑꯣꯏꯔꯝꯒꯅꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯅꯩꯌꯦꯕꯀꯣ ꯑꯩ ꯏꯁꯥꯃꯛꯁꯨ ꯍꯥꯏꯌꯦꯕꯀꯣ ꯃꯁꯤ ꯃꯪꯒꯨꯝꯕ ꯑꯃꯅꯤꯗ ꯍꯥꯏꯅ ꯈꯜꯂꯝꯃꯦꯕꯀꯣ ꯃꯔꯝꯗꯤ ꯐꯤꯜꯗꯗꯤ ꯎꯗꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯤꯈꯜ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯣꯛꯂꯛꯏꯕ ꯏꯔꯥꯡ ꯃꯌꯥꯝ ꯑꯗꯨꯒ ꯕꯤꯖꯦꯄꯤꯒꯤ ꯋꯥꯀꯔ ꯃꯌꯥꯝꯅ ꯆꯠꯊꯔꯛꯏꯕ ꯃꯥꯒꯤ ꯊꯕꯛꯀꯤ ꯃꯇꯧ ꯑꯗꯨꯒ ꯚꯣꯠ ꯊꯥꯗꯕꯒꯤ ꯑꯅꯧꯕ ꯉꯁꯥꯏꯒꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯑꯣꯔꯒꯅꯥꯏꯖ ꯀ꯭ꯔꯥꯏꯝꯗꯧꯅ ꯃꯣꯏꯅ ꯍꯥꯟꯅ ꯐꯨꯜ ꯄ꯭ꯔꯤꯄꯔꯦꯁꯟ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯒꯤ ꯀꯥꯡꯂꯣꯟ ꯑꯃꯒꯤ ꯃꯈꯥꯗ ꯃꯤꯈꯜꯁꯤ ꯆꯠꯊꯔꯛꯄꯅꯤꯅ ꯃꯁꯤ ꯑꯗꯨꯝ ꯃꯦꯜ ꯄ꯭ꯔꯦꯛꯇꯤꯁ ꯃꯌꯥꯝ ꯑꯃ ꯇꯧꯕꯅꯤꯅꯕꯀꯣ ꯑꯩ ꯃꯁꯤꯒꯤꯁꯤ ꯇꯧꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯇꯧꯋꯦꯅꯁꯨ ꯑꯩꯈꯣꯏ ꯂꯧꯕ ꯌꯥꯏꯑꯕ ꯁꯤ ꯄꯣꯠꯁꯦ ꯑꯗꯨꯅ ꯍꯥꯟꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯄꯥꯔꯝꯃꯦꯕꯀꯣ ꯑꯍꯥꯟꯕꯗ ꯄꯥꯕꯗ ꯃꯐꯝꯗꯨꯗ ꯕꯤꯖꯦꯄꯤ ꯂꯥꯛꯑꯣꯏ ꯃꯐꯝꯗꯨꯗ ꯑꯗꯨ ꯄꯥꯔꯇꯤꯗꯨ ꯂꯥꯛꯀꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯤꯌꯥꯝꯒꯤ ꯃꯦꯟꯗꯦꯠꯀꯤ ꯃꯤꯌꯥꯝꯒꯤ ꯁꯣꯔꯗꯨ ꯌꯦꯡꯉꯒ ꯃꯥꯒꯤ ꯅꯤꯡꯁꯥꯗꯨ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯍꯥꯏꯔꯝꯕ ꯄꯣꯠꯇꯣ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯄꯨꯔꯥ ꯑꯣꯟꯅ ꯇꯩꯅꯕ ꯇꯧꯔꯦꯕ ꯃꯅꯤꯄꯨꯔꯗꯤ ꯑꯦꯛꯖꯤꯠ ꯄꯣꯜꯁꯦ ꯆꯥꯏꯗꯣꯏꯅꯤꯀꯣ ꯑꯩꯈꯣই ꯑꯦꯛꯖꯤꯠ ꯄꯣꯜꯁꯦ ꯃꯋꯥ ꯑꯃꯇ ꯂꯧꯗꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯕꯅꯦꯕ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯤꯌꯥꯝꯗꯨꯅ ꯚꯣꯠ ꯊꯥꯗꯔꯨꯔꯒ ꯊꯣꯔꯛꯄ ꯃꯇꯝꯗ ꯅꯍꯥꯛ ꯀꯅꯥꯗ ꯚꯣꯠ ꯊꯥꯗꯔꯝꯃꯦꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤ ꯂꯩꯒꯦ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤ ꯄꯥꯝꯕ꯭ꯔꯥ ꯄꯥꯝꯗꯕ꯭ꯔꯥ ꯍꯥꯏꯕ ꯃꯥꯒꯤ ꯃꯣꯠ ꯑꯃꯈꯛ ꯑꯣꯏꯅ ꯂꯧꯔꯒ ꯃꯃꯤꯡ ꯃꯊꯥꯗꯣ ꯈꯨꯝꯖꯤꯜꯂꯒ ꯃꯗꯨꯒꯤ ꯀꯥꯎꯟ ꯇꯧꯔꯒ ꯁꯤꯖꯤꯟꯅꯒꯗꯕ ꯄꯣꯠꯅꯦꯕ ꯑꯩꯈꯣꯏ ꯑꯦꯛꯖꯤꯠ ꯄꯣꯜ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯊꯣꯔꯛꯄꯗ ꯂꯧꯕ ꯔꯤꯄꯣꯔꯠꯇꯨꯅꯦꯕ ꯚꯣꯇꯔꯁꯤꯡꯗꯒꯤ ꯍꯛꯊꯦꯡꯅꯅ ꯂꯧꯕꯗꯨꯅꯦꯕ ꯚꯣꯇꯔꯗꯨꯅ ꯑꯝꯇ ꯊꯣꯔꯛꯇꯦ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯐꯨꯜꯗ ꯚꯣꯠ ꯊꯥꯗꯔꯝꯃꯦꯕꯀꯣ ꯆꯥꯝꯃꯗ ꯆꯥꯝꯃ ꯚꯣꯠ ꯊꯥꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯃꯦꯕ ꯑꯗꯨꯗꯤ ꯀꯅꯥꯗꯒꯤ ꯑꯩꯈꯣꯏꯅ ꯑꯦꯛꯖꯤꯠ ꯄꯣꯜ ꯇꯧꯗꯣꯏꯅꯣ ꯑꯦꯛꯖꯤꯠ ꯄꯣꯜꯁꯦ ꯀꯅꯥꯗꯒꯤ ꯇꯧꯗꯣꯏꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ
aduna Manipur the exit poll sairani is in Yabiro, Aduga Tajadana, Akoina, Magi, BJP, Magi, Masinjibu, 40 Kani is Ibu, Kamai Kadu no Kalambado, Moina to Foki Tok Mayamdo, Aduna, Kamai Hoseki, 40 of the Sword Kawang, Adam Kaga Daise, Akoida Ujiki Ufang, Masikarino, Harakandati, Masagi, BJP in the Togiba, Magi, Mikalgi strategy Mayam Haitareko, Yam Haising Haita, Hoseki, Hogi. ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯗꯕꯅꯤ ꯍꯥꯏꯔꯁꯨ ꯌꯥꯔꯔꯣꯏ ꯐꯖꯕꯅꯤ ꯍꯥꯏꯔꯁꯨ ꯌꯥꯔꯣꯏ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯄ꯭ꯂꯥꯟ ꯃꯌꯥꯝ ꯑꯃ ꯇꯧꯔ ꯃꯈꯜ ꯃꯈꯜꯒꯤ ꯄ꯭ꯂꯥꯟ ꯃꯌꯥꯝꯗꯣ ꯇꯧꯔꯒ ꯄꯥꯡꯊꯣꯔꯛꯄ ꯊꯕꯛꯁꯤꯡꯗꯨꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯅ ꯎꯕ ꯐꯪꯉꯦꯅ ꯑꯩ ꯊꯝꯖꯔꯝꯒꯦ ꯑꯩꯈꯣꯏꯒꯤ ꯌꯥꯕꯣ ꯑꯩꯈꯣꯏꯒꯤ ꯕꯤꯖꯦꯄꯤ ꯔꯨꯂꯤꯡ ꯕꯤꯖꯦꯄꯤꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯃꯣꯗꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯔꯤꯕ ꯂꯩꯈꯠꯂꯤꯕ ꯑꯗꯨꯒ ꯃꯁꯤ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯂꯤꯕ ꯄꯥꯔꯇꯤ ꯑꯃꯈꯛꯅꯤ ꯃꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯆꯍꯤ 5 ꯑꯁꯤ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯀꯣꯂꯤꯁꯟ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯑꯩꯈꯣꯏ ꯂꯥꯛꯄꯅꯤ ꯇꯥꯡ 10ꯗ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯇꯤꯡ ꯚꯣꯠꯀꯤ ꯀꯥꯎꯟꯇꯤꯡ ꯇꯧꯒꯅꯤ ꯑꯗꯨꯒ ꯃꯤꯈꯜꯁꯤꯁꯨ ꯍꯥꯏꯗꯣꯛꯑꯅꯤ ꯑꯩꯈꯣꯏ ꯃꯗꯨꯗ ꯃꯤꯌꯥꯝꯒꯤ ꯃꯦꯟꯗꯦꯠꯁꯤ ꯈꯪꯗꯤ ꯈꯪꯒꯅꯤ ꯑꯗꯣ ꯃꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯪꯒ꯭ꯔꯦꯁꯇ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯇꯥꯝ ꯑꯩꯈꯣꯏ ꯏꯕꯣꯕꯤꯅ ꯄꯥꯟꯈꯤꯕꯁꯦ ꯇꯥꯝ 3ꯅꯤꯀꯣ ꯇꯥꯝ 3ꯂꯛ ꯑꯣꯏꯕꯅꯦꯕ ꯃꯁꯤꯒꯤ ꯃꯇꯝꯗ ꯂꯩꯈꯤꯕ ꯃꯅꯤꯄꯨꯔ ꯑꯗꯨꯒ ꯆꯍꯤ 5 ꯁꯤꯗꯩꯁꯤꯗ ꯕꯤꯔꯦꯟ ꯒꯣꯚꯔꯟꯃꯦꯟꯠꯅ ꯇꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯋꯦꯜꯐꯤꯌꯔꯒꯤ ꯗꯦꯕꯂꯞꯃꯦꯟꯠꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯂꯥꯎꯅꯕ ꯈꯣꯡꯅꯕꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤ 15 yearsꯀꯤ ꯑꯩꯈꯣꯏꯒꯤ ꯗꯤꯀꯦꯠ ꯑꯃ ꯃꯈꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯕꯤꯖꯦꯄꯤꯒꯤ ꯃꯥꯒꯤ ꯁꯣꯔꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯔꯤꯖꯤꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯉꯝꯈꯤꯗꯕꯁꯤ ꯑꯩꯈꯣꯏꯒꯤ ꯕꯤꯖꯦꯄꯤꯅ ꯆꯍꯤ 5ꯁꯤꯗ ꯍꯦꯟꯅ ꯇꯧꯈꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯤ ꯑꯃꯒꯁꯤ ꯑꯣꯄꯣꯖꯤꯁꯟꯒ ꯔꯨꯂꯤꯡꯒꯁꯤ ꯌꯥꯝꯅ ꯎꯟꯅꯕꯁꯦ ꯑꯩꯈꯣꯏ ꯇꯥꯖꯩ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯥ ꯇꯧꯅꯕꯁꯤ ꯑꯩꯈꯣꯏ ꯕꯤꯖꯦꯄꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯊꯪꯗ ꯀꯪꯒ꯭ꯔꯦꯁ ꯑꯗꯒꯤ NPP ꯂꯩ ꯑꯗꯨꯒ JDUꯁꯨ ꯌꯥꯝ ꯀꯜꯂꯤ ꯍꯥꯏꯔꯤꯕ ꯄꯥꯔꯇꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯦ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯤꯖꯜꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜꯁ ꯃꯦꯟꯗꯦꯠꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯃꯨꯡꯒꯤ ꯃꯣꯠꯇ ꯀꯃꯥꯏꯅ BJPꯒꯤ ꯑꯗꯨꯒ ꯀꯪꯒ꯭ꯔꯦꯁꯁꯤ ꯀꯃꯥꯏꯅ ꯃꯔꯨꯑꯣꯏꯅ ꯑꯆꯧꯕ ꯄꯥꯔꯇꯤ ꯑꯅꯤꯁꯤ ꯀꯃꯥꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗ ꯍꯥꯏꯐꯦꯠꯇꯪ ꯃꯣꯠ ꯑꯝꯇ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯒꯃꯦꯟ ꯑꯃ ꯍꯥꯏꯁꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐ ꯊꯧꯔꯥꯡ ꯃꯌꯥꯝ ꯄꯥꯏꯈꯠꯅꯅꯕ ꯂꯩꯕꯅꯤ ꯂꯤꯡꯕꯅꯤ ꯁꯤꯃ ꯑꯩꯈꯣꯏ ꯂꯣꯏ ꯌꯥꯃꯤꯟꯅꯩ ꯑꯗꯨꯅ ꯆꯍꯤ 5ꯒꯤ ꯅꯠꯇ꯭ꯔꯒꯅ ꯆꯍꯤ 15ꯒꯤ ꯂꯩꯉꯥꯛꯇ ꯃꯣꯏ ꯐꯩꯈꯥꯎ ꯁꯨꯅꯅꯕꯗꯨꯗꯤ ꯑꯗꯨꯗꯤ ꯃꯔꯨꯝ ꯇꯧꯕ ꯊꯕꯛ ꯑꯃꯅꯤ ꯑꯩꯈꯣꯏ ꯄꯟꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯏ ꯆꯍꯤ ꯆꯐꯨ ꯑꯃꯗ ꯂꯣꯏꯅ ꯆꯐꯨꯗꯨꯗ ꯍꯩꯗꯣꯛꯑꯀꯥꯟꯗ ꯈꯔ ꯄꯥꯍꯧꯕ ꯈꯔꯗꯨꯅ ꯑꯗꯨꯝ ꯃꯥꯒꯤ ꯑꯣꯏꯍꯧꯕꯗꯣ ꯑꯗꯨꯝ ꯌꯥꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯣ ꯑꯌꯥꯝꯕꯗꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯂꯩꯄꯥꯛꯀꯤ ꯈꯨꯟꯅꯥꯏꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯇꯧꯒꯦꯅ ꯊꯣꯔꯛꯄꯅꯤ ꯑꯗꯨꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯆꯍꯤ 15ꯒꯤ ꯃꯥꯒꯤ ꯂꯩꯉꯥꯛ ꯃꯇꯝꯗ ꯆꯍꯤ 15 ꯄꯥꯏꯕ ꯍꯥꯏꯁꯤ ꯌꯥꯝ ꯁꯥꯡꯉꯤ ꯑꯗꯨꯅ ꯑꯑꯣꯟꯕ ꯃꯌꯥꯝ ꯑꯃ ꯎꯏ ꯑꯍꯣꯡꯕ ꯃꯌꯥꯝ ꯑꯃ ꯎꯏ ꯑꯗꯨꯒ ꯃꯄꯥꯜ ꯅꯥꯏꯗꯕ ꯊꯕꯛ ꯃꯌꯥꯝꯁꯨ ꯇꯧꯔꯝꯃꯤꯁꯦ ꯑꯩꯈꯣꯏ ꯁꯤ ꯑꯍꯤꯡꯕ ꯈꯨꯗꯝ ꯑꯣꯏꯅ ꯂꯣꯏ ꯂꯩꯔꯤꯁꯤꯅꯦꯕꯀꯣ ꯑꯗꯣ BJPꯒꯤ ꯃꯇꯝꯗ ꯃꯥꯒꯤꯁꯤ ꯊꯕꯛ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯊꯕꯛ ꯈꯔ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯏ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯍꯛꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯏ ꯌꯥꯝꯅ ꯐꯖꯕ ꯁ꯭ꯀꯤꯝ ꯑꯃꯅꯤ ꯁꯤꯒꯤ ꯁ꯭ꯀꯤꯝꯁꯤꯃꯗꯤꯀꯣ ꯑꯩꯈꯣꯏ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯄꯥꯝꯖꯕ ꯑꯗꯨꯒ ꯁꯧꯒꯠꯆꯅꯤꯡꯕ ꯄꯣꯠ ꯑꯃꯅꯤ ꯁꯤꯒꯨꯝꯕ ꯐꯖꯕ ꯑꯗꯨꯝ ꯇꯧꯗꯕ ꯅꯠꯇꯦ ꯆꯨꯝꯃꯦ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯇꯝꯗ ꯌꯥꯡꯈꯥꯏꯔꯕ ꯄꯜ ꯑꯣꯏꯒꯦꯔꯥ BJPꯒꯤ ꯂꯩꯉꯥꯛ ꯃꯇꯝꯗ ꯕꯟ ꯕ꯭ꯂꯣꯀꯦꯠꯁꯤ ꯑꯩꯈꯣꯏ ꯀꯌꯥ ꯎꯗꯦ ꯍꯥꯏꯁꯤꯃꯁꯨ ꯑꯗꯨꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤꯗꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯒ ꯆꯤꯡꯒꯤ ꯁꯤ ꯕꯟ ꯇꯧꯍꯟꯗꯅꯕꯅꯤ ꯍꯥꯏꯒꯦꯔꯥ ꯍꯥꯏꯔꯣꯏꯔꯥ NPFꯀ ꯆꯠꯃꯤꯟꯅꯕꯗꯒꯤ ꯕꯟ ꯕ꯭ꯂꯣꯀꯦꯠꯁꯦ ꯀꯌꯥ ꯂꯩꯈꯤꯗꯦ ꯁꯤꯃꯁꯨ ꯈꯨꯗꯝ ꯑꯣꯏꯅ ꯎꯕꯅꯤꯅ ꯁꯤ ꯄꯣꯠꯁꯤꯃ ꯑꯗꯨꯝ ꯎꯏꯌꯦꯕꯀꯣ ꯑꯗꯨꯒ ꯃꯄꯨꯡ ꯑꯣꯏꯅ ꯌꯦꯡꯕꯗꯗꯤ ꯉꯁꯥꯏꯒꯤ COVID-19ꯒꯤ ꯂꯥꯏꯆꯠꯀꯤ ꯆꯍꯤ 2ꯃꯨꯛ ꯅꯟꯈꯤꯕ ꯑꯗꯨꯒ ꯃꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯍꯥꯏꯇꯥꯔꯦꯀꯣ BJPꯒꯤ ꯂꯨꯆꯤꯡꯕ ꯃꯨꯟꯅꯕꯒꯤ ꯆꯍꯤ 2ꯒꯨꯝꯕ ꯑꯃꯒꯤ ꯂꯥꯡꯈꯤꯕ ꯃꯌꯥꯝ ꯀꯣ ꯒꯃꯦꯟꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯃꯌꯥꯝꯁꯦ ꯁꯤꯅ ꯑꯣꯏꯔꯀꯥꯟꯗ ꯑꯣꯏꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯑꯩ ꯑꯗꯨꯒ ꯍꯥꯟꯅ ꯊꯥꯖꯕ ꯌꯥꯕ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯌꯥꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯕꯗꯣ ꯑꯗꯨꯃꯛꯇꯨꯗꯤ ꯌꯧꯅ ꯇꯧꯈꯤꯗꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯅꯤꯡꯉꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯀꯗꯒꯦ ꯒꯃꯦꯟ ꯑꯃ ꯂꯥꯛꯄ ꯌꯥꯒꯦꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯌꯦꯡꯕꯗ ꯑꯁꯨ ꯌꯥꯝꯅ ꯀꯥꯕ ꯌꯥꯏ ꯑꯁꯨ ꯌꯥꯝꯅ ꯀꯥꯗꯕ ꯌꯥꯏꯅ ꯄꯥꯕꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯌꯥꯈꯤꯔꯣꯏ ꯍꯌꯦꯡꯒꯨꯝꯕꯗꯤ ꯌꯥꯔꯅꯤ ꯃꯔꯝꯗꯤ UPꯒꯤ ꯏꯂꯦꯛꯁꯟꯁꯦ ꯍꯌꯦꯡꯅꯤ
ꯍꯌꯦꯡꯁꯤ ꯂꯣꯏꯔꯀꯥꯟꯗꯗꯤ ꯃꯤꯈꯜꯒꯤ ꯀꯩꯅꯣꯁꯤ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯗ ꯄꯥꯎꯁꯤ ꯅꯩꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯦ ꯉꯁꯤꯐꯥꯎꯗꯤ ꯂꯩꯇꯦ ꯑꯗꯣ ꯂꯩꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯊꯥꯖꯖꯕ ꯑꯃꯈꯛ ꯂꯩ ꯃꯅꯤꯄꯨꯔꯗ ꯄꯥꯔꯇꯤ ꯑꯍꯨꯝꯒꯤ ꯂꯩꯉꯥꯛ ꯂꯥꯛꯀꯅꯤꯅ ꯊꯥꯖꯩ ꯀꯣꯡꯒ꯭ꯔꯦꯁꯅ ꯂꯩꯉꯥꯛꯀꯦ ꯍꯥꯏꯔꯒꯁꯨ ꯄꯥꯔꯇꯤ ꯑꯍꯨꯝ ꯕꯤꯖꯦꯄꯤꯅ ꯂꯩꯉꯥꯛꯀꯦ ꯍꯥꯏꯔꯒꯁꯨ ꯄꯥꯔꯇꯤ ꯑꯍꯨꯝ ꯂꯥꯛꯀꯅꯤꯅ ꯈꯜꯂꯤ ꯄꯥꯔꯇꯤ ꯑꯍꯨꯝꯁꯤꯗ ꯑꯩꯈꯣꯏꯒꯤ JDUꯁꯦ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ JDUꯁꯦ ꯌꯥꯎꯅꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯒꯃꯦꯟ ꯁꯦꯝꯃꯁꯨ JDU ꯌꯥꯎꯗꯕ ꯌꯥꯔꯣꯏ BJPꯅ ꯁꯦꯝꯃꯀꯥꯟꯗ JDU ꯌꯥꯎꯗꯕ ꯌꯥꯔꯣꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯅ ꯇꯦꯟꯅ ꯊꯝꯖꯔꯝꯒꯦ ꯌꯥꯝꯅ ꯍꯥꯏꯕꯤꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤꯁꯦ ꯄꯥꯔꯇꯤ ꯑꯃꯠꯇꯅ ꯐꯪꯉꯣꯏ ꯍꯥꯏꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯐꯦꯠꯇ BJPꯅꯁꯨ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯒꯤ ꯀꯪꯒ꯭ꯔꯦꯁꯅꯁꯨ ꯑꯗꯨꯒ JDUꯅꯁꯨ ꯑꯗꯒꯤ NPP ꯂꯩꯔꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯃꯈꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯎꯅ ꯆꯥꯎꯅ ꯐꯪꯕꯒꯤ ꯑꯃꯈꯛ ꯃꯈꯣꯏꯅ ꯄꯥꯔꯤꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤꯒꯨꯝꯕ ꯐꯪꯕ ꯌꯥꯕꯒꯤ ꯀꯩꯅꯣꯁꯤ ꯂꯩꯔꯣꯏ ꯍꯥꯏꯕꯤꯕ꯭ꯔꯥ ꯌꯥꯝꯅ ꯍꯥꯏꯕꯤꯔꯤꯁꯤ ꯄꯥꯔꯇꯤ ꯑꯃꯠꯇꯅ ꯑꯩꯈꯣꯏꯅ ꯕ꯭ꯂꯣꯛ ꯑꯅꯤꯈꯛ ꯎꯏ ꯑꯃꯅ ꯉꯁꯥꯏꯒꯤ BJPꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯑꯩꯈꯣꯏꯅ ꯎꯏ BJPꯒꯤ ꯕ꯭ꯂꯣꯛꯁꯤ NDA ꯍꯥꯏꯁꯤꯅꯤꯀꯣ NDAꯒꯤ ꯑꯥꯗ ꯂꯩꯕ NDAꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯁꯨ NDA ꯂꯩꯇ ꯌꯥꯔꯣꯏꯕ ꯗꯦꯜꯂꯤꯗꯅ NDA ꯂꯩꯔꯦ ꯁꯦꯟꯇꯔꯗꯅ NDA ꯂꯩꯔꯒ ꯃꯅꯤꯄꯨꯔꯗꯅ NDA ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏꯕ NDA ꯀꯅꯥꯅ ꯁꯥꯏ JDUꯁꯤ ꯑꯗꯨꯝ ꯌꯥꯎꯏ ꯑꯥꯗꯅꯤ ꯑꯩꯈꯣꯏ ꯌꯥꯎꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯅꯋꯥ ꯂꯧꯗꯦ ꯍꯥꯏ ꯌꯥꯔꯣꯏꯕ ꯏꯟꯊꯣꯛꯄ ꯌꯥꯄꯣꯠꯇꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄ꯭ꯔꯤ ꯄꯣꯜꯗꯗꯤ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯆꯦꯟꯁꯤꯜꯂꯒ ꯁꯦꯝꯅꯈꯤꯕ JDU ꯑꯣꯏꯕꯅꯤꯅ ꯃꯇꯝꯗꯨꯗꯗꯤ ꯑꯦꯂꯥꯏꯟꯁꯀꯤ ꯋꯥꯐꯝꯁꯤ ꯀꯌꯥ ꯂꯩꯈꯤꯗꯦꯕ ꯑꯗꯨꯒ ꯁꯦꯟꯇꯔꯗꯗꯤ JDUꯒ BJPꯒꯁꯤ ꯌꯥꯝ ꯅꯛꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯤ ꯂꯩꯅꯩꯑꯕ ꯕꯤꯍꯥꯔꯗ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ BJPꯅ ꯃꯁꯤꯡ ꯌꯥꯝ ꯍꯦꯟꯅ ꯀꯥꯏ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯔꯁꯦ ꯃꯁꯤꯡ ꯌꯥꯝꯅ ꯀꯥꯗꯕ JDUꯗ ꯇꯧꯔꯤꯅꯦꯕ ꯀꯌꯥꯝ ꯊꯥꯖꯅꯒꯦ ꯀꯌꯥꯝ ꯅꯨꯡꯁꯤꯅꯒꯦꯁꯦ ꯁꯤ ꯌꯦꯡꯕ ꯌꯥꯏꯑꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ BJPꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯒꯃꯦꯟ ꯑꯃ ꯁꯦꯝꯃꯛꯄ ꯃꯇꯝꯗ JDUꯁꯦ ꯃꯁꯤꯡ ꯁꯨꯗꯕ ꯌꯥꯎ ꯍꯥꯏꯗꯅ ꯑꯗꯨꯝ ꯃꯥꯒ ꯆꯠꯃꯤꯟꯅꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯃ ꯌꯥꯎꯔꯛꯀꯅꯤ ꯁꯤ ꯄꯣꯠꯁꯤꯃ ꯂꯩ ꯑꯗꯣ ꯀꯣꯡꯒ꯭ꯔꯦꯁꯀ ꯇꯧꯔꯁꯨ ꯀꯣꯡꯒ꯭ꯔꯦꯁꯀ ꯑꯇꯣꯞꯄ ꯄꯥꯔꯇꯤ ꯑꯃꯅ ꯄꯨꯜꯂꯒ ꯍꯥꯏꯔꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ NPPꯒ ꯄꯨꯜꯂꯦ ꯍꯥꯏꯔꯁꯦꯕꯀꯣ ꯄꯨꯜꯂꯒꯁꯨ ꯃꯁꯤꯡ ꯁꯨꯔꯣꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤꯁꯦ ꯁꯤꯡꯒꯜ ꯂꯥꯔꯖꯦꯁꯇꯤ BJPꯅ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯐꯪꯅꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯂꯩꯇꯦꯕ ꯑꯗꯨꯅꯅꯤ ꯑꯩꯅ ꯄꯥꯔꯇꯤ ꯑꯍꯨꯝꯒꯤ ꯂꯩꯉꯥꯛ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯤꯁꯦ ꯁꯣꯝ ꯅꯥꯀꯟꯗ NPFꯀ ꯑꯩꯈꯣꯏꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀ BJPꯒ ꯄꯨꯜꯂꯒ ꯒꯃꯦꯟ ꯁꯦꯝꯕꯒꯤ ꯃꯁꯤꯡ ꯁꯨꯕ ꯌꯥꯏꯑꯕꯀꯣ ꯁꯨꯕꯗꯤ ꯌꯥꯏ ꯁꯨꯕꯀꯥꯟꯗ ꯄꯥꯔꯇꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯌꯥꯔꯒ ꯃꯕꯥꯅꯤꯗꯪ ꯑꯦꯂꯥꯏꯟꯁ ꯇꯧꯕ ꯃꯇꯝꯗꯕꯀꯣ ꯍꯌꯦꯡ ꯄꯥꯔꯇꯤꯁꯤꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯄ ꯃꯇꯝꯗ ꯒꯃꯦꯟꯇꯣ ꯍꯦꯛꯇ ꯇꯨꯏꯌꯦꯕ ꯇꯨꯕꯅꯤꯅ ꯅ꯭ꯌꯨꯇ꯭ꯔꯤꯂꯥꯏꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯡ ꯈꯔ ꯍꯦꯟꯖꯔꯒꯁꯨ ꯄꯥꯔꯇꯤ ꯑꯃ ꯄꯨꯁꯟꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯄꯥꯔꯇꯤ ꯑꯍꯨꯝꯒꯤ ꯒꯃꯦꯟ ꯂꯩꯅꯤꯅ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯃꯁꯤꯅꯅꯦꯕ ꯀꯣꯡꯒ꯭ꯔꯦꯁꯁꯨ ꯆꯞ ꯃꯥꯟꯅꯩ ꯀꯣꯡꯒ꯭ꯔꯦꯁꯅ ꯀꯌꯥꯝꯅ ꯀꯥꯗꯣꯏꯅꯣꯁꯦ ꯃꯌꯥꯝꯅ ꯋꯥꯈꯜ ꯑꯗꯨꯝ ꯁꯥꯒꯠꯄꯤꯔꯣ ꯃꯣꯏ ꯃꯊꯟꯇꯅ ꯒꯃꯦꯟ ꯁꯦꯝꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ NPPꯒ ꯃꯣꯏꯒ ꯄꯨꯟꯕ ꯑꯗꯨꯝ ꯌꯥꯏ ꯄꯨꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯕꯁꯨ ꯌꯥꯅꯤ ꯑꯗꯨꯒ JDU ꯌꯥꯎꯗꯅꯗꯤ ꯃꯣꯏꯁꯨ ꯃꯁꯤꯡꯗꯣ ꯁꯨꯔꯣꯏꯕ ꯁꯤ ꯄꯣꯠꯁꯤ ꯂꯩꯕ ꯑꯗꯨꯅ ꯁꯝꯅ ꯍꯥꯏꯖꯔꯕꯗ ꯀꯣꯂꯤꯁꯟ ꯒꯃꯦꯟ ꯑꯃ ꯂꯥꯛꯀꯅꯤ ꯀꯣꯂꯤꯁꯟ ꯒꯃꯦꯟꯁꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨꯅꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯁꯤꯡꯒꯜ ꯂꯥꯔꯖꯦꯁꯇꯤ ꯂꯩꯒꯅꯤ ꯑꯗꯨꯒ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤꯗꯤ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯀꯌꯥ ꯊꯥꯖꯗꯦ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯩ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯦ ꯌꯥꯝ ꯑꯩꯈꯣꯏ ꯑꯔꯣꯏꯕꯗ ꯌꯥꯝ ꯇꯦꯟꯅ ꯑꯝꯇ ꯈꯨꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 29ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯐꯥꯔꯁ ꯐꯦꯖꯀꯤ ꯏꯂꯦꯛꯁꯟꯁꯤꯒꯤ ꯃꯇꯨꯡꯗ ꯄꯣꯂꯤꯡ ꯕꯨꯠ 23ꯗ ꯔꯤꯄꯣꯜ ꯇꯧꯈꯤ ꯍꯟꯗꯛꯀꯤ ꯁꯦꯀꯦꯟ ꯐꯦꯖꯀꯤꯁꯦ ꯔꯤꯄꯣꯜ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯗꯤꯃꯥꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ ꯄꯣꯜ ꯔꯤꯒꯤꯡ ꯇꯧꯕ ꯕꯨꯠ ꯀꯦꯞꯆꯔ ꯇꯧꯕꯒꯤ ꯑꯗꯒꯤ ꯄ꯭ꯔꯣꯛꯁꯤ ꯚꯣꯇꯤꯡꯒꯤ ꯀꯩꯒꯤ ꯃꯌꯥꯝ ꯀꯝꯄ꯭ꯂꯦꯟꯁꯤ ꯏꯁꯤꯑꯥꯏꯗ ꯂꯩꯔꯦ ꯃꯁꯤ ꯌꯥꯝꯕꯒꯤ ꯃꯣꯠꯇ ꯑꯩꯈꯣꯏ ꯔꯤꯄꯣꯜꯁꯤ ꯃꯐꯝ ꯈꯔꯗꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯦꯟꯇꯛꯅ ꯊꯝꯕꯤꯌꯨ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯦ ꯐꯥꯔꯁ ꯐꯦꯖꯇ 23 ꯇꯧꯈꯤ ꯁꯦꯀꯦꯟ ꯐꯦꯖꯇ 12ꯗꯒꯤ ꯍꯦꯟꯒꯅꯤꯅ ꯑꯩ ꯈꯜꯂꯤ ꯇꯧꯔꯛꯀꯅꯤ ꯁꯣꯏꯗꯅ ꯇꯧꯅꯤ ꯇꯧꯗ ꯌꯥꯔꯣꯏ EVM ꯊꯨꯒꯥꯏꯈꯤꯕ ꯃꯌꯥꯝꯗꯨ ꯀꯃꯥꯏꯅ ꯇꯧꯗꯅ ꯊꯨꯒꯥꯏꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯀꯥꯎꯟ ꯇꯧꯗꯣꯏꯅꯣ ꯌꯥꯗꯕ ꯄꯣꯠꯅꯤ 23 ꯍꯦꯟꯅ ꯃꯐꯝ ꯀꯥꯏꯈ꯭ꯔꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯣ ꯀꯝꯄ꯭ꯂꯦꯟ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯩ ꯀꯨꯟꯒꯤ ꯃꯌꯥꯗ ꯑꯩ ꯔꯤꯄꯣꯜ ꯇꯧꯔꯕ ꯌꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯔꯦ ꯊꯦꯡꯛ ꯌꯨ ꯉꯁꯤ PONYTVꯒꯤ ꯋꯤꯀꯦꯟ ꯔꯥꯎꯟꯗꯞꯇ ꯄꯦꯅꯦꯂꯤꯁ ꯑꯣꯏꯅ ꯂꯦꯛꯁꯤꯟꯕꯤꯔꯤꯕ ꯁꯅꯥꯂꯩꯕꯥꯛꯀꯤ ꯏꯗꯤꯇꯔ ꯍꯦꯃꯟꯇꯀꯨꯃꯥꯔ ꯅꯤꯡꯒꯣꯝꯕꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯄꯥꯡꯊꯣꯛꯂꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯤꯌꯥꯝꯗ ꯀꯥꯟꯅꯒꯗꯕ ꯃꯣꯠꯁꯤꯡ ꯊꯝꯕꯤꯕꯒꯤꯗꯃꯛ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤ ꯋꯤꯀꯦꯟ ꯔꯥꯎꯟꯗꯞ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ